ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯤꯀꯤ ꯊꯣꯛꯁꯣꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯑꯁꯤꯕ ꯊꯋꯥꯏ ꯃꯈꯣꯏꯅ ꯃꯁꯥꯒꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯇꯤꯡꯊꯥꯅ ꯑꯣꯏꯔꯤ꯫ ꯃꯤꯅꯨꯡꯁꯤ ꯈꯪꯗ꯭ꯔꯕ ꯐꯝꯅꯥꯏꯕ ꯀꯌꯥꯅ ꯃꯤꯆꯝ ꯄ꯭ꯔꯖꯥꯕꯨ ꯄꯨꯅꯤꯡꯕ ꯃꯥꯏꯀꯩꯗ ꯄꯨꯗꯨꯅ ꯍꯨꯝꯂꯤ꯫ ꯁꯣꯛꯊꯔꯕ ꯊꯃꯣꯏꯅꯤ, ꯂꯥꯡꯇꯛꯅꯔꯕ ꯋꯥꯈꯜꯅꯤ꯫ ꯑꯃꯅ ꯍꯥꯏꯔꯛꯄ ꯋꯥꯗꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯊꯥꯖꯒꯟꯕ ꯃꯇꯝꯅꯤ꯫ ꯂꯥꯏꯔꯝꯂꯦꯟ ꯌꯧꯕ ꯉꯝꯗ ꯂꯩꯔꯤꯕ ꯊꯋꯥꯏꯁꯤꯡꯗꯨ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯈꯔ ꯑꯃꯅ ꯄꯨꯟꯁꯤꯟꯅꯗꯨꯅ ꯀꯞꯃꯤꯟꯅꯔꯤ, ꯈꯔ ꯃꯈꯩ ꯑꯃꯅ ꯑꯣꯟꯁꯤꯟꯅꯗꯨꯅ ꯃꯤꯋꯥ ꯉꯥꯡꯅꯔꯒ ꯅꯣꯛꯏ꯫ ꯕꯨꯠ ꯃꯀꯣꯛ ꯐꯩꯕꯤ ꯑꯃꯒ ꯕꯨꯠ ꯆꯤꯟꯗꯨꯝꯕꯤꯒ ꯅꯥꯀꯟꯗ ꯐꯝꯗꯨꯅ ꯆꯤꯇ꯭ꯔꯒꯨꯞꯇ꯭ꯔ ꯌꯦꯡꯂꯒ ꯃꯤꯋꯥ ꯉꯥꯡꯅꯔꯤ꯫ ꯕꯨꯠ ꯀꯣꯛꯐꯩꯅ ꯇꯧꯔꯤꯁꯤꯡꯁꯤ ꯌꯦꯡꯉꯨꯅꯤ ꯆꯤꯟꯗꯨꯝꯕꯤ, ꯀꯔꯥꯡ ꯅꯍꯥꯟꯅ ꯁꯤꯔꯛꯄ ꯊꯋꯥꯏ ꯈꯔꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝꯁꯤꯗ ꯄꯨꯟꯁꯤꯜꯂꯒ ꯈꯠꯂꯤ ꯃꯌꯥꯝꯁꯦ꯫ ꯃꯁꯛꯁꯤꯡꯁꯤꯒ ꯅꯣꯛꯇꯅꯒꯁꯨ ꯇꯧꯔꯤꯌꯦ꯫ ꯋꯥꯈꯜꯁꯤꯡ ꯍꯦꯛꯇ ꯏꯪꯅ ꯂꯩꯒꯦ ꯇꯧꯕꯁꯦ ꯇꯝꯅꯔꯥꯏ ꯃꯆꯥꯁꯤꯡꯁꯤ ꯂꯥꯛꯄꯗꯒꯤ ꯏꯪꯗ꯭ꯔꯦ꯫ ꯕꯨꯠ ꯆꯤꯟꯗꯨꯝꯕꯤꯗꯨ ꯃꯆꯤꯟ ꯑꯇꯨꯝꯕꯒꯗꯨ ꯄꯩꯊꯣꯛꯂꯒ ꯅꯥꯀꯟꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ ꯏꯕꯥꯅꯤ ꯆꯪꯂꯒ ꯃꯁꯝꯁꯤꯡꯁꯤ ꯐꯣꯏꯗꯠꯂꯨꯁꯤꯔꯣ? ꯃꯁꯛꯁꯤ ꯎꯕꯗ ꯑꯩꯗꯤ ꯈꯣꯏꯗꯧꯁꯤ ꯕꯤꯔꯤ ꯕꯤꯔꯤ ꯊꯤꯠꯂꯦꯕꯣ꯫ ꯑꯗꯣ ꯏꯕꯥꯅꯤꯅ ꯍꯦꯛ ꯆꯪꯉꯨꯕꯗ ꯃꯣꯏꯅ ꯐꯨꯕꯤꯔꯛꯀꯅꯤ, ꯃꯣꯏꯒꯤꯗꯤ ꯃꯤ ꯌꯥꯝꯃꯦ, ꯑꯩꯈꯣꯏꯒꯤꯅꯤ ꯏꯕꯥꯅꯤ ꯈꯛꯇ꯫ ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯦ꯫ ꯃꯌꯥꯝꯗꯒꯤ ꯇꯣꯈꯥꯏ ꯇꯥꯕꯁꯦ ꯀꯩꯁꯨꯝ ꯀꯥꯟꯅꯄꯣꯠꯇꯦꯗ꯫ ꯑꯗꯨꯏ ꯁꯔꯨꯛ ꯃꯌꯥꯝꯁꯤꯅ ꯆꯦꯟ ꯆꯣꯡꯗꯅ ꯂꯥꯡꯂꯤꯕ ꯈꯗꯥꯡ ꯃꯦꯠꯂꯒ ꯌꯦꯡ ꯂꯩ ꯇꯥꯝꯅꯤꯅꯦ ꯃꯣꯏ ꯃꯌꯥꯝꯁꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤꯗꯨ ꯈꯗꯥꯡ ꯃꯦꯠꯇꯨꯅ ꯅꯥꯀꯟꯗ ꯊꯋꯥꯏ ꯈꯔ ꯑꯣꯟꯁꯤꯟꯅꯔꯒ ꯂꯥꯡꯉꯤꯕꯗꯨ ꯌꯦꯡꯉꯤ꯫ ꯊꯋꯥꯏ ꯑꯃꯅ ꯍꯟꯗꯛ ꯑꯩꯅ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯨꯅ ꯁꯤꯔꯛꯄꯁꯦ ꯑꯩꯗꯤ ꯌꯥꯝ ꯆꯥꯛꯏꯗ꯫ ꯅꯍꯥꯟ ꯑꯩꯒ ꯎꯅꯔꯝꯕ ꯅꯨꯄꯥ ꯑꯃ ꯂꯩꯌꯦ, ꯃꯥꯗꯤ ꯑꯩꯁꯤ ꯀꯣꯏ ꯀꯧꯔꯒ ꯀꯞꯄꯁꯨ ꯃꯥꯜꯂꯤ꯫ ꯍꯥꯏꯗꯤ ꯑꯩꯗꯤ ꯁꯛ ꯈꯔ ꯐꯖꯕꯅꯤꯅ ꯃꯥꯅ ꯄꯥꯛ ꯍꯦꯛ ꯀꯥꯎꯕ ꯉꯝꯗꯕ ꯖꯥꯠꯅꯤ꯫ ꯊꯋꯥꯏ ꯑꯃꯅ ꯑꯃꯨꯛ ꯀꯩꯅꯣ ꯅꯪꯕꯨ ꯀꯌꯥꯝ ꯐꯖꯔꯗꯅ? ꯑꯩꯈꯣꯏꯅ ꯌꯦꯡꯕꯗꯗꯤ ꯀꯩꯁꯨ ꯐꯖꯗꯦ, ꯇꯔꯥꯕꯩ ꯇꯣꯡꯗꯅ꯫ ꯍꯦꯔꯥ ꯅꯪꯁꯨ ꯑꯗꯨꯗꯤ ꯍꯥꯏꯃꯟꯗ꯭ꯔꯣ? ꯑꯩꯒꯤ ꯂꯥꯏꯕꯛ ꯇꯣꯡꯉꯤꯁꯤꯗꯤ ꯁꯤꯗꯤꯅꯦ ꯄꯤꯔꯨꯛ ꯍꯦꯛꯄ ꯆꯠꯄꯗ ꯂꯥꯏ ꯂꯧꯕꯗꯅꯦ ꯑꯩꯁꯦ ꯁꯤꯔꯛꯄꯅꯤ꯫ ꯑꯩꯅ ꯁꯤꯕꯗꯨꯗ ꯂꯥꯏꯕꯛꯁꯦ ꯅꯨꯡꯗ ꯌꯩꯁꯤꯟꯈꯤꯕꯗꯨꯗ ꯇꯣꯡꯈ꯭ꯔꯤꯅꯤ, ꯅꯪ ꯀꯩ ꯈꯪꯗꯅ? ꯑꯇꯩꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯑꯣ ꯌꯥꯔꯦ ꯇꯣꯛꯑꯣ, ꯑꯗꯨꯏ ꯁꯔꯨꯛ ꯂꯥꯏꯕꯛꯇꯣ ꯋꯥꯔꯤ ꯃꯈꯥ ꯇꯥꯔꯣ꯫ ꯀꯩꯗꯧꯔꯕ? ꯅꯪ ꯁꯤꯈꯤꯕꯗꯒꯤ ꯅꯨꯄꯥꯗꯨꯅ ꯀꯞꯄꯒ ꯀꯩꯗꯧꯔꯕ? ꯑꯣ ꯑꯗꯨꯗꯒꯤꯗꯤ ꯃꯥꯗꯣ ꯆꯥꯛꯀꯁꯤ ꯆꯥꯕ ꯑꯝꯇ ꯌꯥꯗ꯭ꯔꯕ ꯖꯥꯠꯅꯤ꯫ ꯑꯃꯨꯛ ꯂꯥꯝꯃꯀꯥꯟꯗ ꯆꯔꯥꯕꯨꯗꯤ ꯈꯔ ꯋꯥꯟꯖꯕ, ꯑꯩꯒꯤ ꯋꯥꯈꯜꯗ ꯇꯨꯝꯕꯁꯨ ꯇꯨꯝꯗ꯭ꯔꯕ ꯖꯥꯠꯅꯤ꯫ ꯃꯃꯤꯠꯇꯨꯅꯅꯦ ꯄꯥꯡꯕ ꯋꯥꯔꯛꯑꯀꯥꯟꯗ ꯃꯇꯦꯛꯄꯨꯗꯤ ꯇꯨꯝꯕ ꯖꯥꯠꯅꯤ꯫ ꯕꯨꯠ ꯀꯣꯛꯐꯩꯒ ꯆꯤꯟꯗꯨꯝꯕꯤꯒꯗꯨ ꯃꯣꯏꯒꯤ ꯋꯥꯔꯤꯗꯨ ꯃꯅꯥ ꯊꯥꯡꯒꯠꯂꯒ ꯇꯥꯔꯝꯕꯗꯒꯤ ꯃꯤꯋꯥ ꯑꯃꯨꯛ ꯉꯥꯡꯅꯔꯛꯏ꯫ ꯆꯤꯟꯗꯨꯝꯕꯤꯅ ꯋꯥꯔꯤ ꯂꯤꯕꯁꯤꯒꯤ ꯃꯁꯛꯁꯤꯒ ꯃꯤꯊꯣꯛꯔꯩꯕ ꯋꯥꯔꯤꯁꯤꯒ ꯁꯟꯊꯤ ꯊꯤꯕꯥꯛ ꯍꯦꯛ ꯃꯥꯜꯂꯗꯅ ꯀꯥꯟꯅꯗꯦ ꯏꯇꯥ ꯀꯣꯛꯐꯩ, ꯃꯐꯝꯁꯤ ꯂꯩꯔꯒ ꯏ ꯀꯥꯕ ꯍꯦꯜꯂꯛꯅꯕꯅꯤ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯂꯩꯔꯛ ꯈꯨꯜꯂꯛꯇ ꯆꯠꯂꯨꯁꯤ ꯂꯥꯎ꯫ ꯑꯔꯥꯛꯄ ꯇꯥꯏꯕ ꯃꯤꯑꯣꯏꯕ ꯑꯃꯗ ꯏꯕꯥꯅꯤꯒ ꯑꯁꯥꯎꯕꯁꯦ ꯐꯨꯗꯣꯛꯂꯨꯔꯁꯤ ꯍꯦꯛꯇ꯫ ꯋꯥꯈꯜ ꯃꯥꯟꯅꯖꯕꯤꯅꯤ ꯏꯕꯥꯅꯤꯗꯤ ꯅꯠꯇ꯭ꯔꯣ? ꯑꯗꯨꯅꯕꯨ ꯃꯌꯥꯝꯁꯤꯗꯒꯤ ꯇꯣꯈꯥꯏ ꯇꯥꯔꯤꯕꯅꯤ꯫ ꯁꯛꯇꯁꯨꯗ ꯏꯕꯥꯅꯤꯅꯁꯨ ꯄꯨꯝꯍꯦꯟ ꯍꯦꯜꯂꯤꯗꯣ꯫ ꯅꯥꯑꯣ ꯅꯩꯈꯥꯏꯔꯨꯔꯁꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯁꯨꯝꯆꯤꯠ ꯑꯁꯥꯡꯕ ꯏꯀꯣꯛ ꯀꯣꯛꯄꯗꯨ ꯇꯣꯡꯂꯒ ꯄꯥꯏꯊꯣꯔꯛꯏ꯫ ꯑꯇꯤꯌꯥ ꯃꯊꯛꯇ ꯄꯥꯏꯗꯨꯅ ꯁꯨꯝ ꯂꯥꯛꯏ꯫ ꯕꯨꯠ ꯆꯤꯟꯗꯨꯝꯕꯤꯅ ꯃꯆꯤꯟ ꯑꯇꯨꯝꯕꯗꯨ ꯇꯨꯝꯊꯣꯛꯂꯒ ꯏꯁꯩ ꯍꯧꯅ ꯁꯛꯏ꯫ ꯋꯥꯀꯣꯜꯂꯣ ꯋꯥꯀꯣꯜꯂꯣ ꯋꯥꯀꯣꯟꯅ ꯐꯥꯁꯦ ꯂꯤꯐꯥꯁꯦ ꯋꯥꯀꯣ ꯂꯤꯐꯥꯁꯦ꯫ ꯆꯤꯟꯗꯨꯝꯕꯤ, ꯅꯪ ꯏꯁꯩꯗꯣ ꯈꯨꯅꯨꯡ ꯆꯨꯁꯟꯈ꯭ꯔꯦꯀꯣ꯫ ꯅꯩꯊꯦꯛꯄꯤ ꯏꯕꯥꯅꯤꯅ ꯁꯛꯄ ꯏꯁꯩꯅꯤ ꯍꯥꯏꯕꯗ ꯃꯥꯏ ꯁꯣꯛꯀꯗꯕ ꯏꯁꯩꯅꯤ꯫ ꯑꯗꯨꯏ ꯁꯔꯨꯛ ꯑꯩ ꯁꯛꯀꯦ, ꯅꯪ ꯇꯨꯃꯤꯟꯅ ꯂꯩꯌꯨ꯫ ꯅꯌꯥ ꯀꯥꯊꯣꯔꯛꯀꯅꯨꯀꯣ, ꯅꯆꯤꯟ ꯑꯇꯨꯝꯕꯗꯨꯅ ꯃꯥꯏꯗ ꯊꯥꯒꯦ ꯇꯧꯏꯕ꯫ ꯑꯣꯅꯦ, ꯑꯩꯗ ꯇꯨꯃꯤꯟꯅ ꯂꯩꯖꯔꯒꯦ, ꯁꯛꯑꯣ ꯀꯣꯛꯐꯩ, ꯅꯪꯅ ꯄꯥꯝꯖꯕ ꯏꯁꯩꯗꯣ ꯁꯤꯡꯂꯤꯒ ꯊꯣꯛꯈꯩ ꯂꯥꯎꯔꯒ ꯁꯛꯑꯣ, ꯇꯥꯔꯒꯦ꯫ ꯑꯣꯏꯒꯤ ꯅꯥꯆꯣꯝ ꯌꯦꯠꯇ ꯆꯤꯟꯕꯤꯔꯣ ꯂꯩꯖꯔꯒꯦ꯫ ꯏꯇꯥ ꯆꯤꯟꯗꯨꯝꯕꯤ ꯌꯦꯡꯉꯣ, ꯃꯈꯥꯒꯤ ꯋꯥꯅ ꯅꯥꯀꯟ ꯍꯧꯕ ꯂꯩꯔꯛꯁꯤꯗ ꯅꯨꯄꯥ ꯑꯍꯨꯝ ꯆꯠꯂꯤꯁꯤ ꯎꯕ꯭ꯔꯥ? ꯎꯔꯦ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯑꯁꯨꯛ ꯊꯦꯡꯂꯕ ꯀꯥꯟꯁꯤꯗ ꯀꯩꯗꯧꯔꯤꯕ? ꯅꯠꯇꯦ, ꯂꯥꯏ ꯇꯤꯟꯒ ꯑꯝꯇ ꯀꯤꯗ꯭ꯔꯕ ꯖꯥꯠꯂꯣ? ꯕꯨꯠ ꯀꯣꯛꯐꯩꯅ ꯀꯤꯗꯕꯒꯤ ꯅꯠꯇ꯭ꯔꯣ ꯃꯣꯏꯅ ꯆꯠꯂꯤꯁꯦ? ꯊꯥꯕꯜꯁꯤꯁꯨ ꯉꯥꯟꯊꯣꯔꯛꯑꯦꯍꯦ,
Ibaniगी Pazaraba sexy loinana, Nupa home sigi my gaitamna, Sumsitja, Yung neck the Paitarasi. I di, my eye the Salibu pass the Tungaini. Paitare, di, Paitare. Makoi anido nong tagtagi lauraga, Sumsituga yung neck the Paitare. Som the party, Tumpok amadi sayon ba, Makoi ahumdo, Ateng mamatam sida akiba laita, Warisana do na satli, Sayon mana. Madam Queen of Pulu Jabba, Imana ba singa Pulu Basidi, Tawai Sikra Nungai. Parina, Nungai Nandi. Sial di amta putuk na, Nabukai kay Sarabanina, Somda, Aina, Jaho the Bagi Wakalwari, Tompok. Ay di, itaw yay magapaminer ka Sabanina, Pupaw di Patan Tali. Madi mayang sukra kang manina, kaya sagande na. Aduna, ay fall di silhanzile, Mangji, Sayon mana. Adu wada kang di. Ay di hayeng no nga laga ang Suzani nga kani. Adun hayeng siya, upay matawraga nga no tumusada ba yadi. Hura lagoy Suzani. Ako'y nidi yaw rin. Pari, jam di yaw, aduga huran mo di yaw rin. Adu di kay di yan nige. Tumpok di niyoy na taba yari. Inoy kay huran mo dana. Huran mo ka pura di, mapuna pa ba na hankin. Aduna, iba ni na huran di, itanaga maya doon. Adu araga na to, huran mo. Pari, nangyay doon mo doon. Kay gumay no hurala di, noy ni magsagi hay nila. Masigi, tinoy ba, tibukang siso, kep ka na di. Bukam na gilawkat pa da, mateng pa makagtani, manat ka na rin si. Kay no, ay ngona mo zilay sina. Noy ni kanabam to, padum ka na uyadro. Ay ngona sila ka no. Siya ba huram dahi da kag, ay ngona sila ka to. Sayon ba na wangang gitaw ba da, magi masada, kay gumba mo na pawraga sat kibagi sa humpangi. Som na but sintumbiga, kokpay ga do, kan na paitarak pa ni. But jintumbi na mayayda sa iba, sayon bada tumzan daw gi paitarak bada, masado pawdok laga, nakan gi mongsong to the paisinki. Warak ta na, but kok paydo, tiet laga laikshin. Manatong nagliba sumsit ka do, makok tagta, yung laga, kap to na lady. Sayon bada. Hais, itaw ni. Hosiki sa humdo, noy ni kangobra. Parina, noy natugi sa humla. Tanza si sa humkain. Yam sa humlo na, ha, yam sa humlo. Nakang do da, Kuning hanjiladi sahum sanina. Hey, mapuna nagpita minay man ba? Ay na siya sing mani. Hangsi po ay napagi mong tawkidro. Parina, is. Topo, tao maisi. Ay bu mana nagpita ba minay man ba kay? Nang na minay ki mama naman, hangabo, minay ki mama na ba? Tompo ka pari ka do, mabuka payra ka, sayon ba na makut ka tilaga kan na noksari. Sayon ba na wangang kitaw ba da, nagkandagi laptop na, yang wana na hibagi makol amat taday. Kayo na makol siya. Noy ni ba kari sudadro? Nupi mo na nahibagi makol tari siya. Kasyong tasin dasat pang ngamido kay, ay di ngamdi. Tompo na, masino pa si masi zayang ngang brabo, namzal lahato misi nga siya. Sayon ba na, ay, tundun man ba, nang kay kangi, ha? Nangano tanggalaga muna daw niya, tarakan. Noy napado mo taran. Matong sadramanina, nakong doon so, nupigi ko, sila ka nataramanina. Mas tompo, ay mapuksaw ba sila masidi, nung sitadura na. Waton matagsida, nung sityaw da bagi paikat pa dumay na, pangayragan na pagalagira. Makoy anido, katna da na sali. Pare di nakando da katna budo taraga, tumin na sali. Som da but sindumbido, mongsong maragtagi, masin na tumudo hana tangdo rai. Aduga kokpaybu kaida satkrabano haina ko yeng lay. Warak to da napagalay bado ubada, sumzit to na makut nama na pairaga kokpaygi managda siyan silay. Ita kokpay, hayma, kayo nang natawri siya. Warak siya tumiro nang ba, tumamiray lay tabadaw na, hagulo si. Ay ko'y natam na daw mo pa ahom do di ayaw kre. Kokpay do, mamit usilam bado sat kapang turak laga, warak to dagi kumtarak laga purok soni. Ay butan sa sida mong tumalay ki drop, sinduminanggi, nakok to so anak panihi. Nupa ahom da thomjan gi tawbani. Ako'y di thawai oibani na thomjan baga ngamjeda na, phawdo chatlini. Oh, adugira na warak sida thiet laga layri siya. Yare slaw. Ibanagi sumjit siya, swayda thamamasi. Horen tamnabada yetkani ba, lao. Nupa da khatlurase. Parina, yum yogadaw so yang watlini. Pukno ngayraktaban. Aybu, sway sida dum tawsillasirani. Tompok na. Pari, nang sway na di oiba. Natido paiga lekhangadi, kaido morok yam zari. Paiga suna thanda payo. Ngay baga ngamoy koy. Nangona ka na ngay biyo haige. Sayon ba na ngay jisan? Nganing ba nang dumsat ko? Sayon ba na? Ay di, ngay ki kain hai kibulay te ko. Naduga man na, hawsik si tiang laban. Layrak si su, yam suklib. Matang sida, pantaraga kong hamba ngay bagi thong nang halay zadi.
ꯑꯗꯨꯅ ꯅꯌꯨꯝ ꯌꯧꯗ꯭ꯔꯤꯐꯥꯎ ꯈꯪꯖꯜꯂꯣ ꯁꯤꯗ ꯂꯩꯔꯤ ꯑꯣ ꯐꯔꯦ ꯐꯔꯦ ꯉꯥꯏꯕ ꯇꯜꯂꯦ ꯍꯥꯏꯔꯕꯅꯤꯅ ꯑꯩ ꯈꯪꯖꯟꯒꯦꯀꯣ ꯈꯪꯖꯟꯒꯦ ꯍꯥꯏꯁꯤꯅꯦ ꯑꯩꯅ ꯀꯩꯒꯨꯝꯕ ꯈꯪꯖꯤꯟꯕ ꯉꯝꯗꯅ ꯐꯩꯖꯤꯜꯂꯗꯤ ꯅꯈꯣꯏꯗꯨꯅ ꯗꯥꯏ ꯇꯧꯔꯤꯗꯧꯅꯤ ꯑꯩ ꯈꯪꯖꯟꯒꯦ ꯕꯨꯠ ꯆꯤꯟꯗꯨꯝꯕꯤꯅ ꯑꯩ ꯉꯥꯏꯕꯤꯌꯨꯔꯣ ꯅꯊꯤ ꯈꯪꯖꯜꯂꯒ ꯆꯠꯂꯗꯤ ꯌꯥꯝ ꯋꯥꯅꯤꯌꯦ ꯑꯩ ꯉꯥꯏꯕꯤꯒꯦ ꯏꯁ ꯁꯛꯇꯥꯅꯤ ꯁꯤꯗꯤ ꯎꯁꯤꯠꯇ꯭ꯔꯤꯅꯦ ꯀꯩꯅꯣ ꯅꯨꯄꯤ ꯃꯈꯣꯟꯒ ꯁꯥꯔꯒ ꯉꯥꯡꯂꯛꯄꯤꯒꯦ ꯇꯧꯋꯤ ꯁꯛꯇꯥ ꯊꯤꯑꯅꯤꯁꯦ ꯁꯥꯌꯣꯟꯕꯅ ꯀꯩꯅꯣ ꯅꯊꯟꯗ ꯉꯥꯡꯉꯤꯗꯨꯕꯣ ꯀꯥꯏꯗꯤ ꯅꯨꯄꯤ ꯈꯣꯟꯖꯦꯜꯅꯣ ꯅꯨꯄꯥ ꯑꯩꯈꯣꯏ ꯑꯍꯨꯝꯅꯤ ꯆꯠꯂꯤꯁꯦ ꯁꯤꯗꯕꯨ ꯀꯥꯏꯗꯤ ꯅꯨꯄꯤꯅꯣ ꯃꯇꯥꯡ ꯆꯥꯗꯅ ꯐꯥꯒꯤ ꯇꯧꯔꯛꯀꯅꯨꯀꯣ ꯅꯊꯤ ꯈꯪꯖꯟꯐꯝ ꯊꯣꯛꯄꯗꯣ ꯑꯗꯨꯝ ꯈꯪꯖꯜꯂꯨ ꯕꯨꯠ ꯀꯣꯛꯐꯩꯅ ꯑꯣ ꯃꯁꯛ ꯐꯖꯕ ꯅꯨꯄꯥꯎ ꯅꯃꯥꯟꯅꯕꯁꯦ ꯁ꯭ꯋꯥꯏꯗ ꯉꯥꯏꯍꯥꯛ ꯐꯝꯍꯟꯁꯤꯗꯅ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯕꯗꯤ ꯀꯔꯤ ꯀꯥꯏ ꯍꯣꯏ ꯀꯅꯥꯅꯣ ꯍꯧꯖꯤꯛꯀꯤ ꯑꯩꯒꯤ ꯅꯥꯀꯣꯡ ꯃꯌꯥꯗ ꯉꯥꯡꯉꯩꯗꯣ ꯍꯥ ꯇꯣꯝꯄꯣꯛ ꯅꯪꯂꯥ ꯅꯠꯇ꯭ꯔꯒ ꯄꯥꯔꯤ ꯅꯪꯂꯥ ꯄꯥꯔꯤꯒ ꯇꯣꯝꯄꯣꯛꯀꯗꯣ ꯆꯠꯂꯝꯕꯗꯒꯤ ꯂꯦꯞꯄꯒ ꯁꯥꯌꯣꯟꯕꯗ ꯅꯠꯇꯦ ꯍꯥꯏꯕꯒꯨꯝ ꯃꯉꯛꯇꯣ ꯍꯥꯏ ꯁꯥꯌꯣꯟꯕꯒꯤ ꯇꯨꯡꯗꯒꯤ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯋꯥꯡꯖ꯭ꯔꯤꯡ ꯋꯥꯡꯕ ꯅꯨꯄꯤ ꯑꯃꯒꯤ ꯁꯕꯥꯟ ꯃꯥꯟꯕ ꯑꯅꯤꯈꯛꯅ ꯂꯦꯞꯄꯒ ꯂꯩꯕꯗꯨꯗ ꯇꯣꯝꯄꯣꯛꯀ ꯄꯥꯔꯤꯒꯗꯨ ꯀꯤꯔꯒ ꯃꯅꯤꯡ ꯁꯨꯝꯍꯜꯂꯤ ꯁꯥꯌꯣꯟꯕꯅ ꯀꯩꯅꯣ ꯄꯥꯔꯤ ꯅꯪꯅ ꯁꯨꯒꯠꯂꯒ ꯃꯅꯤꯡ ꯁꯨꯝꯍꯜꯂꯤꯗꯨꯕꯣ ꯅꯊꯤ ꯆꯤꯠꯁꯤꯜꯂꯕꯣ ꯇꯣꯝꯄꯣꯛ ꯅꯪꯅ ꯑꯃꯨꯛ ꯀꯩꯗꯧꯔꯦ ꯇꯣꯝꯄꯣꯛꯅ ꯅꯪ ꯆꯪꯁꯤꯜꯂꯛꯀꯅꯣ ꯑꯩꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯀꯅꯣ ꯅꯣꯏ ꯅꯄꯥ ꯇꯧꯔꯨꯕ ꯑꯩꯅ ꯆꯪꯉꯒ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯦ ꯍꯩꯃꯥ ꯃꯅꯤꯡ ꯁꯨꯝꯍꯟꯈ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯈꯣꯡꯕꯥꯟꯗꯨꯗ ꯌꯨꯡꯉꯒ ꯇꯥꯕ ꯇꯥꯔꯦꯃꯤ ꯅꯣꯏꯅꯤꯕꯣ ꯄꯥꯔꯤꯅ ꯁꯥꯌꯣꯟ ꯐꯥꯒꯤ ꯅꯠꯇꯦ ꯅꯪ ꯑꯗꯨꯋꯥꯏꯗ ꯉꯥꯛꯇꯪ ꯂꯦꯞꯄꯒ ꯂꯩꯌꯨ ꯇꯣꯝꯄꯣꯛ ꯏꯕꯥꯅꯤ ꯍꯥꯟꯅ ꯌꯨꯝ ꯌꯧꯅꯕꯗ ꯆꯦꯟꯈꯤꯒꯦꯕ ꯅꯪ ꯂꯦꯞꯄꯒ ꯑꯗꯨꯝ ꯂꯩꯌꯨ ꯁꯥꯌꯣꯟꯕꯅ ꯋꯥ ꯉꯥꯡꯒꯦ ꯇꯧꯕꯗ ꯅꯥꯀꯟꯗ ꯂꯦꯞꯄꯒ ꯕꯨꯠ ꯆꯤꯟꯗꯨꯝꯕꯤꯗꯨꯅ ꯃꯅꯥꯀꯣꯡ ꯃꯌꯥꯗ ꯐꯨ ꯂꯥꯎꯅ ꯀꯥꯝꯃꯛꯏ ꯁꯥꯌꯣꯟꯕꯁꯨ ꯇꯨꯡ ꯑꯣꯟꯊꯣꯛꯄꯗ ꯆꯤꯟꯗꯨꯝꯕꯤꯒ ꯀꯣꯛꯐꯩꯒꯗꯨ ꯊꯦꯛꯇꯣꯛꯂꯒ ꯃꯈ꯭ꯋꯥꯡꯒ ꯃꯦꯠꯂꯒ ꯌꯥꯝ ꯐꯖꯕꯤꯒ ꯁꯥꯔꯒ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯑꯅꯤꯗꯨꯒꯤ ꯁꯛꯇꯨ ꯎꯕꯗ ꯁꯥꯌꯣꯟ ꯂꯥꯎꯔꯒ ꯄꯥꯔꯤꯒ ꯇꯣꯝꯄꯣꯛꯀꯒꯤ ꯃꯅꯥꯛꯇ ꯄꯥꯏꯁꯤꯜꯂꯛꯏ ꯑꯣꯏꯃ ꯁꯥꯈꯩ ꯄꯥꯔꯤ ꯇꯣꯝꯄꯣꯛ ꯁꯥ ꯑꯅꯤ ꯂꯦꯞꯄꯒ ꯂꯩꯔꯤꯁꯤꯗ ꯑꯃꯗꯤ ꯃꯤ ꯈꯔ ꯇꯣꯏꯅ ꯆꯥꯕꯤꯔ ꯀꯩꯅꯣ ꯃꯆꯤꯟ ꯇꯨꯝꯃꯤ ꯄꯥꯔꯤꯅ ꯇꯣꯝꯄꯣꯛ ꯄꯥꯔꯤꯁꯦ ꯁꯥ ꯑꯅꯤꯁꯤꯒꯤ ꯃꯅꯥꯛꯇ ꯂꯪꯁꯤꯜꯂꯝꯃꯒ ꯏꯕꯥꯅꯤ ꯆꯦꯟꯈ꯭ꯔꯁꯤꯔ ꯑꯩꯈꯣꯏ ꯄꯨꯂꯞ ꯁꯤꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯃꯊꯟꯇ ꯁꯤꯍꯧꯕꯅ ꯐꯠꯇ꯭ꯔꯣ ꯑꯦ ꯄꯥꯔꯤ ꯅꯪꯒꯤ ꯋꯥꯈꯜꯗꯨꯗꯤ ꯁꯥꯒ ꯂꯩꯔꯤ ꯅꯠꯇꯦ ꯀꯔꯤ ꯅꯪ ꯍꯥꯏꯗꯨꯕꯣ ꯑꯩꯅꯗꯤ ꯅꯪꯁꯦ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯏꯇꯥꯎꯅꯤ ꯈꯜꯂꯤ ꯑꯗꯨꯒ ꯑꯩ ꯂꯪꯁꯤꯜꯂꯝꯃꯒ ꯆꯦꯟꯈ꯭ꯔꯁꯤꯔꯗꯤ ꯀꯩ ꯅꯃꯤꯠꯇꯨ ꯈꯣꯊꯣꯛꯂꯒ ꯁꯥ ꯑꯅꯤꯁꯤꯗ ꯄꯤꯖꯊꯣꯛꯎꯔꯣ ꯄꯤꯖꯔꯣꯅꯦ ꯅꯪ ꯉꯝꯃꯗꯤ ꯑꯀꯟ ꯌꯥꯝ ꯁꯥꯕꯒꯤ ꯃꯑꯣꯡꯅꯤ ꯅꯪꯒꯤꯁꯦ ꯂꯥꯎꯅꯦ ꯃꯤꯠꯁꯤ ꯈꯣꯊꯣꯛꯂꯒ ꯁꯥ ꯑꯅꯤꯁꯦ ꯄꯤꯖꯔꯨ ꯂꯥꯎ ꯑꯣ ꯐꯔꯦ ꯐꯔꯦ ꯅꯁꯥꯅ ꯌꯥꯖꯔꯕꯅꯤꯅ ꯀꯣꯠꯄ ꯇꯥꯔꯦ ꯍꯧꯖꯤꯛ ꯇꯣꯝꯄꯣꯛ ꯅꯪ ꯈꯔ ꯍꯟꯗꯣ ꯏ ꯆꯣꯡꯅꯤ ꯁꯤꯌꯥ ꯇꯣꯝꯄꯣꯛ ꯅꯪ ꯀꯩꯁꯨꯝ ꯍꯟꯗꯣꯛꯀꯅꯨ ꯃꯥꯅ ꯑꯩꯒꯤ ꯍꯛꯆꯥꯡꯁꯦ ꯁꯣꯛꯄ ꯐꯪꯒꯗꯕ ꯅꯠꯇꯦ ꯌꯥꯅꯤ ꯑꯗꯨꯗ ꯑꯗꯨꯝ ꯂꯩ ꯃꯈꯣꯏ ꯑꯅꯤꯅ ꯈꯠꯅꯔꯛꯄꯗꯨꯗ ꯕꯨꯠ ꯆꯤꯟꯗꯨꯝꯕꯤꯒ ꯀꯣꯛꯐꯩꯒꯗꯨ ꯇꯣꯝꯄꯣꯛꯀꯤ ꯅꯥꯀꯟꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯒ ꯂꯦꯞꯁꯤꯜꯂꯛꯏ ꯆꯤꯟꯗꯨꯝꯕꯤꯅ ꯇꯣꯝꯄꯣꯛ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯃꯣꯏ ꯑꯅꯤꯅ ꯑꯃꯨꯛ ꯈꯠꯅꯔꯛꯏꯁꯤꯅ ꯀꯩ ꯆꯥꯟꯅꯔꯤꯒꯦ ꯇꯣꯝꯄꯣꯛꯅ ꯃꯣꯏꯒꯤ ꯁꯥꯁꯤꯗꯤ ꯃꯤꯔꯣꯟꯒ ꯂꯣꯜꯂꯤꯅꯦ ꯑꯣꯏꯃ ꯃꯁꯛꯁꯤꯗꯤ ꯑꯩ ꯃꯥꯏꯁꯦ ꯁꯣꯝꯗ ꯂꯩꯊꯣꯛꯀꯦ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯀꯅꯨꯀꯣ ꯑꯩꯗꯤ ꯍꯧꯔꯛꯀꯅꯨ ꯍꯥꯏꯁꯤꯅꯤ ꯀꯣꯛꯐꯩꯅ ꯏꯁ ꯌꯥꯝ ꯄꯣꯡꯉꯤꯀꯣ ꯌꯥꯝ ꯄꯣꯡꯉꯤ ꯅꯈꯣꯏ ꯑꯍꯨꯝꯒꯤ ꯃꯔꯛꯇꯒꯤ ꯅꯪꯅ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯥꯜꯂꯦꯅ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯂꯒ ꯁꯤꯗꯤ ꯁꯛ ꯌꯥꯝ ꯀꯥꯏꯅ ꯆꯤꯟꯗꯨꯝꯕꯤꯅ ꯍꯦ ꯁꯛ ꯀꯥꯛꯄ ꯅꯨꯄꯥ ꯅꯃꯥꯟꯅꯕ ꯑꯅꯤꯁꯤꯅ ꯈꯠꯅꯔꯤꯁꯦ ꯈꯥꯝꯗꯣꯛꯁꯨ ꯌꯥꯗ꯭ꯔꯣ ꯑꯦ ꯍꯥꯏꯕꯒ ꯇꯧꯕꯒ ꯑꯅꯤꯁꯦ ꯃꯁꯝ ꯐꯣꯏꯗꯠꯅꯈ꯭ꯔꯦ ꯑꯩꯗꯤ ꯉꯛꯊꯤꯒ ꯆꯞꯄꯒ ꯈꯠꯅꯒꯗ꯭ꯔꯥ ꯈꯜꯂꯨꯕꯅꯤ ꯑꯗꯨꯒꯗꯤ ꯃꯁꯝ ꯑꯣꯏꯅ ꯐꯣꯏꯗꯠꯅꯈ꯭ꯔꯦ ꯄꯨꯈꯪꯕ ꯅꯃꯥꯟꯅꯕ ꯑꯅꯤꯁꯦ ꯈꯥꯝꯃꯨꯁꯨ ꯍꯥꯏꯕꯅꯦ ꯑꯩꯈꯣꯏꯅ ꯇꯝꯅꯗ꯭ꯔꯤꯉꯩꯗ ꯁꯤꯕꯅ ꯍꯥꯟꯈꯤꯕ ꯇꯥꯔꯦ ꯋꯥꯅꯦ ꯇꯣꯝꯄꯣꯛꯅ ꯑꯩꯗꯤ ꯈꯠꯅꯕ ꯈꯥꯝꯗꯣꯛꯄꯁꯨ ꯍꯩꯇꯦ ꯑꯗꯨꯒ ꯃꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯉꯁꯨ ꯏꯟꯊꯣꯔꯛꯀꯅꯤ ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯣꯏ ꯑꯅꯤꯗꯤ ꯋꯥꯡꯁꯨ ꯆꯥꯎꯏ ꯅꯕꯥꯅꯤꯅ ꯑꯣꯏꯅ ꯆꯪꯂꯒ ꯈꯥꯝꯗꯣꯛꯄꯗꯤ ꯀꯩ ꯀꯥꯏ ꯏꯇꯥ ꯆꯤꯟꯗꯨꯝꯕꯤ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯤꯁꯤꯅ ꯐꯔꯅꯤ ꯏꯕꯥꯅꯤ ꯍꯦꯛꯇ ꯆꯪꯂꯒ ꯈꯥꯝꯗꯣꯛꯂꯁꯤ ꯑꯩꯗꯤ ꯃꯁꯛ ꯈꯔ ꯐꯖꯕ ꯅꯨꯄꯥꯁꯤ ꯑꯣꯏꯅ ꯈꯥꯝꯗꯣꯛꯀꯅꯤ ꯃꯁꯛ ꯐꯖꯕ ꯅꯨꯄꯥ ꯇꯥꯕ꯭ꯔꯣ ꯁꯤ ꯈꯠꯅꯕ ꯂꯦꯞꯄꯣ ꯍꯩꯃꯥ ꯂꯦꯞꯇꯤꯌꯦ ꯍꯦ ꯃꯁꯛ ꯐꯖꯕ ꯅꯨꯄꯥ ꯅꯃꯥꯟꯅꯕꯒꯤ ꯃꯁꯛ ꯐꯣꯏꯔꯤꯕꯗꯣ ꯊꯥꯗꯣꯛꯇꯤꯌꯦ ꯀꯣꯛꯐꯩꯅ ꯊꯥꯗꯣꯛꯑꯣꯍꯦ ꯑꯁ ꯃꯣꯏ ꯑꯅꯤꯁꯤꯗꯤ ꯐꯖꯅ ꯐꯣꯏꯅꯔꯤꯍꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯍꯩ ꯊꯥꯗꯣꯛꯅꯧꯗꯅ ꯄꯥꯔꯤꯅ ꯆꯠꯂꯣ ꯁ꯭ꯋꯥꯏꯗ ꯁꯣꯝꯗ ꯃꯤ ꯍꯜꯂꯝꯗꯥꯏꯁꯤꯗ ꯈꯥꯝꯃꯛꯀꯅꯨ ꯁꯥꯌꯣꯟꯕꯅ ꯏꯌꯥ ꯃꯈꯣꯡꯁꯤ ꯂꯧꯁꯤꯟꯒꯦ ꯍꯩ ꯀꯅꯥꯅꯣ ꯑꯩꯒꯤ ꯇꯨꯡꯗ ꯆꯤꯡꯊꯣꯔꯛꯏꯁꯦ ꯈꯥꯝꯃꯛꯀꯅꯨꯀꯣ ꯑꯩꯅ ꯈꯠꯅꯕ ꯉꯝꯗꯧꯔꯕꯅꯤ ꯈꯥꯝꯃꯛꯀꯅꯨ ꯍꯥꯏꯁꯤꯅꯦ ꯑꯩꯅ ꯆꯤꯟꯗꯨꯝꯕꯤ ꯁꯤꯗꯤ ꯑꯣꯏꯔꯔꯣꯏ ꯑꯅꯤꯁꯤꯒꯤ ꯃꯀꯣꯛꯁꯦ ꯄꯥꯏꯔꯒ ꯌꯩꯁꯤꯟꯅꯔꯁꯤ ꯑꯗꯨꯝ ꯀꯥꯟꯗ ꯋꯥꯈꯜ ꯇꯥꯔꯗꯧꯅꯤ ꯅꯪꯅ ꯑꯗꯨꯒꯤ ꯅꯨꯄꯥꯗꯨꯒꯤ ꯃꯀꯣꯛꯇꯣ ꯄꯥꯏꯔꯛꯑꯣ ꯑꯩꯅ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯒꯤ ꯃꯀꯣꯛꯁꯤ ꯄꯥꯏꯔꯛꯀꯦ ꯑꯗꯨꯒ ꯂꯥꯛꯇꯅ ꯊꯣꯝꯖꯤꯟꯅꯔꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯄꯥꯔꯤꯒ ꯁꯥꯌꯣꯟꯕꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯀꯣꯛꯇꯨ ꯄꯥꯏꯔꯒ ꯍꯥꯏꯒꯠꯇꯅ ꯊꯣꯝꯖꯤꯟꯅꯍꯜꯂꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯈꯠꯅꯕ ꯑꯅꯤꯗꯨ ꯃꯀꯣꯛ ꯄꯥꯏꯔꯒ ꯂꯝꯕꯤ ꯅꯥꯀꯟꯗ ꯃꯀꯣꯛ ꯉꯥꯎꯔꯒ ꯇꯥꯗꯨꯅ ꯂꯩꯈ꯭ꯔꯦ
ตมปกตุปากขัดตุนะกันนะเส้นสิเลยปารีนังมุสิระบสิระโซอมก็เห็นกันน้อยนี่สิคดีให้ยิงคนกิมยามนว่าห้องปองตัวเดิมก็ไม่คุ้นดีมารู้ไอ้ไหนคุยมาสมัยยังกังกี้มาจิ้มยำกันมาเนี่ยปารีนังอมเท่ากันสายวันนังสุสิระบปารีนังอยากเสียวก็ไอ้สายวันกิมันนักตั้มสลุกอาศัยอะไรกันสายวันเมื่อกี้มันนักตั้มมุเส้นสิเลยสายวันดูมากอกไปแล้วก็มามิดอุชินดูนะสุกัดแล้วก็ตาดูนะเลยดำสายวันนังดีเห็นกับไอ้โอ้ไอ้โกเชียงไงตัวบอกไอ้โกเสียนักกันนำพักครัวกันพักดีเลยบุกตัวที่ปูมันก็เลยกำเสาน่าสนใจมั้ยไอ้หน่วยบิวหรอยาก็ให้เด็กพ่อยาจะการสิเดหน่วยบิวนั่นอะดูปารีสเชียวไอ้หน้าก็ล้วนนักกรมันมันตาดิสวดดิคราครวันนุกุมโตมันอะดูดิชีนังคิดเล่าว่าเขาตาหน้าบัมเตอร์แล้วกันนะรู้สิก็ยังกูไม่สิระดีชานุปีนี่ดูชินดงโอ้ยลำบีนักกันตาสิแล้วก็เลยอยู่ชานุปีนี่ก็ยังกูไม่กี่ต้าเสียงชีบเด้อหน่วยนี้ชิงเขาเลยครับตัวบอกไอ้เสียมตัวที่เงาตัวน่ะแล้วต้าไอ้เสียกูให้ดับปีอาจิบแล้วท่านต้าก็เลยก็สักกี่ตัวตัวดูกันกี่ก้าวสิตับนั่นหรอนักกุกตัวให้กันเลยกันดูก่อนให้กันเลยดินักกุกเงาอิสบ้าสายวันนั่งเหยียบป้อมบดีไอ้เนี่ยยิงทะเลปเดอร์พัฒนาวิ่งไอ้ดินังเสียอาป้อมบดีใส่หน้าดูเนอคุยนิ่งดูมันเดบนั่งไอ้เนี่ยใส่หน้าเสียคราบพลังปะก็นับบุอักกังมุสมุสิทธาดูกันเขาสิกิริตุมินเลยบีเรมันปารีกิมันนักเตอร์ยาวนับคราตุนเสสิอันนี้ดูกิมาตัวดูอุระกะบุตรจินดุมบิกะกุกเพกะดูจะละสิให้ตุนอิงกิตตัวนี้อดูกะมาคนทุกขันดานะตับนัเซียนทุรักตุนะมาคุยอันนี้กิสุนจิตตุเดตงขัดลีบุตรกุกเพนะอิตาสินดุมบิอะตงขัดโลเฮไกกูมามวยมารักตะกี้อามาสิระดีอีบานีเดตายนารานีจะเล่าระสิอดูนี่ให้เสกจะนับเต้าระสิมวยไตบังมีอยู่บสิดีมาตามนี่ก็ขันบักคำดกละโซคำดกไปคุยได้เฮตวันสิเลยก็ไตนารักกันด้วยสันไทยนะไอ้คุยเนี่ยมีอยู่ดีกันเดีสมัยนั้นมุกพอกเต้าจะรักดิไปคาโลเซไอ้ดิไปเลยเฮ้วิให้มาไอ้กีตาร์สิดีมาจิ้งงักตะไปเครดนะโอ้ยสไปคาเลสมดปารีดูว่าเขาตามมาลักจะบดูดาตรงพวกนัเซียนดูนะมานักตะคงบานเลยดีบดูดากีมาขุดในอิสิงดูกันละกะมาไม่ได้ใส่สิลีมานำที่ไปอิสิงดูนะมาไม่ได้ใส่สิลักบดูดาปารีมาไม่ขังปังทุรักละกะมากกตัวไปดูนะเขากันเลยสิดีปัจจันไงฮะชีบยาบรเนอร์เนี่ยสีตัวบุตรปักสิวยาดูนาวันนี้สมเห็นสิเลยตัวบอกนั่งในใส่สิลักที่ไปอิสิงสินะมันนำสุกยำนำที่ไปสินกันยี่นั่นตีในยุ่งหันดูแล้วก็ใส่สิเลยด้วยนั่งบอกใกล้นี่นู่นด่าตัวรีโมงสิเด้อมาปานกับตัวทุกนิ่งมาพาวดิอิสิงดูบุตรคงบานสิเด็กกันแล้วก็ใส่สินมันไอ้ที่พัดจ้าวันทาระก็เลยเป็นนังสิไอ้หนูวันสิแล้วก็อิสิงกันแล้วก็ใส่สิเลยขังกับโอ้ยเนี่ยนังสุคงบานนี่นึกกันอีถ้าดูปุ่นสุขังดิอาปุ่มไม่สิงสินะไม่ได้ใส่สิเลยบ่ปีเลยนังสิดีบ่สายวันมันยาอะไรตัวมิเลอร์วันทาระก็เลยอยู่แล้วก็วัคซีนตารีดอนาราบุตรพารีดีให้ดินั่นดูก็อสุมสาระก็มึงง่ายตัวบ่ยุ่มเส้นแบบตัวสิสาระมีระคังเดิมนุปีนี่ดอเลยรีบเรียมไอ้ดิโก้เสียเลยทุกปังงำจุน้ำมันคิดนะตรงปกโตมาไม่ดูเลยตัวนึกว่ายังงี้ไอ้ดูก็ตับน่าให้เลยเลยจุจักรมาเมื่อนี่เนี่ยมังอีกการสิเด้อไอ้คุยยุ่มนับสักครั้งสิลาวสิปารีนะสายวันนี้บ้านนี่เนี่ยขนาดรำจุดีกุกสิอาศัยยังนึกชุนารำมวยดงให้ยังนงงานแล้วก็ดิพัฒนามันเลยบอกเสียตั้งนั่นเลยมันสายวันอีบ้านนี่เนี่ยขนาดรำจุดีเมื่อใส่กี่มาสินตุมิซาตุนะปุ๊บยอดครั้งอามารุมดีนาร์สุนานุพาร์มันก็ไอ้เด้เมื่อใส่กี่มาสินตุมิซาดูดีมาสักเนี่ยนะคุตีดูกะมาสักตัวบุตรกมาดิมาคอยหุ่มดูมายุ่มยงนับสัตว์เครไอ้หิงสีมาหูเครสายวันดูยาวอีเท่งไก่เขาก็เล็กๆกะเลยบอกอาป้อมมาดูมิงเสียยิงดิดารีมาปานดูดามาคงกาดูสางในยันทาดูนะพัมดูนะเลยดีบันมาม่าน่ะนักกันดากีอันน่าบดูดคังมิดไม่สิเลยไอ้ยมาไอ้หนุ่ยมาเนี่ยน่าไม่สิไม่สิเลยดูบุงอบรีมากันเหล่าไรนี่ยังไม่วันนาทีอสุกสาวนั้นอะไรบักสิเดปูมันก็ไล่เสียก็ไล่ได้เทงจะเลยริโนฮายโอนายูทักษิณละกะมีกะขัดนารูรีบรอก็ไอ้เดนูดายูอมุกเผาทักจุบัยเนอะก็ไม่ยูงอรุก็มีขัดนาดูยานตาบันสานุไปงอนเดออดูกี้วางดองเลยตัวนี้เห็นงักสักโอ้ยนี่จุ่มมีเนี่ยอิสาจะแกงยามตาบันนี่กว่าแกงตามันเดนะมาขาดร้องเสียเลยก็เลยบันนี่ก้าวยีมาดิมาม่ากี่ว่าดูดาสายวันบักมามิดไปนะมาม่าได้ยังหลักๆก็อินี่มาไหนนี่สินะ
ꯅꯔꯥꯏꯕꯛꯇꯣ ꯀꯥꯏꯔꯝꯃꯗꯤ ꯐꯗꯧꯕ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯩ ꯊꯣꯛꯈꯤꯕꯗꯨꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯍꯟꯖꯤꯜꯂꯛꯏ ꯑꯗꯨꯒꯗꯤ ꯅꯣꯡ ꯉꯥꯜꯂꯒ ꯅꯔꯥꯏꯕꯛꯁꯤꯅ ꯎꯇꯨꯞ ꯁꯥꯒꯩ ꯄꯣꯝꯃꯒ ꯂꯩꯔꯝꯃꯤ ꯁꯤꯗꯕꯨ ꯅꯪꯁꯦ ꯃꯔꯝ ꯃꯣꯛꯄ ꯒ꯭ꯌꯥꯟ ꯇꯥꯕꯅꯦ ꯍꯥꯏꯗꯧꯔꯤꯕ꯭ꯔꯣ ꯅꯁꯠꯇꯨ ꯌꯦꯡꯅꯤꯡꯗꯦ ꯃꯅꯤꯡꯗ ꯂꯩꯔꯤꯕꯁꯤꯡꯁꯦ ꯈꯥꯏꯗꯣꯛꯑ ꯂꯥꯎ ꯆꯥꯛ ꯊꯣꯡꯅꯕ ꯁꯤꯡ ꯂꯩꯇ꯭ꯔꯤꯕꯅꯤ ꯁꯠ ꯈꯥꯏꯔꯛꯎ ꯏꯃꯥ ꯆꯥꯛ ꯊꯣꯡꯅꯕ ꯁꯦꯝ ꯁꯥꯎꯔꯗꯕꯅꯤ ꯑꯄꯣꯝꯕꯒꯤ ꯆꯩꯅꯥꯐꯥꯎ ꯀꯣꯛꯇ꯭ꯔꯤꯌꯦ ꯀꯃꯥꯏꯅ ꯁꯤꯡ ꯈꯥꯏꯗꯣꯏꯅꯣ ꯏꯃꯥ ꯉꯔꯥꯡꯗꯒꯤ ꯉꯁꯤꯅ ꯍꯦꯟꯅ ꯅꯥꯕꯁꯨ ꯍꯦꯟꯖꯤꯜꯂꯛꯏ ꯑꯩ ꯉꯝꯃꯣꯏ ꯅꯥꯔꯁꯨ ꯀꯣꯟꯅ ꯅꯥꯋꯣ ꯊꯕꯛ ꯍꯥꯟꯅ ꯇꯧꯔꯨ ꯂꯥꯎ ꯊꯕꯛ ꯁꯨꯃꯟꯗꯗꯅ ꯅꯁꯥꯗꯣ ꯁꯣꯟꯖꯤꯜꯂꯕꯅꯤ ꯀꯅꯥ ꯈꯪꯕ ꯅꯀꯣꯛꯇꯣ ꯅꯊꯟꯇ ꯁꯨꯖꯤꯟꯖꯕ ꯑꯣꯏꯔꯝꯃꯗꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯊꯕꯛ ꯇꯧꯗ꯭ꯔꯦꯗꯅ ꯃꯃꯥꯗꯨ ꯉꯥꯡꯂꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯁꯥꯌꯣꯟꯁꯨ ꯃꯃꯥꯅ ꯍꯥꯏꯔꯝꯂꯤꯕꯗꯨ ꯃꯋꯥ ꯂꯧꯕꯤꯗꯕ ꯃꯈꯩ ꯑꯅꯥꯕꯗꯨ ꯃꯈꯨꯠꯅ ꯄꯥꯏꯁꯤꯜꯂꯒ ꯐꯃꯨꯡꯗ ꯆꯪꯂꯒ ꯑꯃꯨꯛ ꯇꯨꯝꯈ꯭ꯔꯦ ꯁꯣꯝꯗ ꯄꯥꯔꯤꯁꯨ ꯃꯃꯥꯅ ꯃꯥꯒꯤ ꯀꯥꯗ ꯑꯅꯥꯕꯗꯨ ꯍꯤꯒꯥꯏ ꯌꯩꯕꯤꯔꯤ ꯑꯌꯨ ꯇꯞꯅ ꯇꯧꯏꯃ ꯅꯥꯏꯌꯦ ꯏꯁꯤꯡꯗꯨ ꯁꯥꯃꯜꯂꯤ ꯑꯌꯨ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯩ ꯑꯅꯥꯕ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯤ ꯀꯩꯗꯧ ꯁꯣꯛꯍꯜꯂꯤꯒꯦ ꯍꯥ ꯅꯣꯏꯕꯨ ꯍꯧꯖꯤꯛ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯉꯛꯀꯤ ꯆꯞꯄꯤ ꯁꯥꯟꯅꯔꯤꯕ꯭ꯔꯣ ꯍꯪꯉꯨꯔꯁꯨ ꯁꯣꯏꯕꯗꯒꯤ ꯌꯩꯁꯤꯟꯈꯤꯕꯅꯤ ꯍꯥꯏꯔꯛꯀꯅꯤ ꯁꯣꯏꯗ ꯑꯣꯏꯔꯕꯗꯤ ꯀꯩꯗꯧ ꯐꯥꯒꯤ ꯇꯧꯕꯤ ꯁꯥꯟꯅꯔꯤ ꯏꯃꯥꯟꯅꯕ ꯄꯨꯜꯂꯗꯤ ꯐꯥꯒꯤ ꯇꯧꯕꯤ ꯈꯔꯁꯨ ꯁꯥꯟꯅꯕ ꯇꯥꯕꯅꯤ ꯁꯣꯏꯅꯤ ꯈꯪꯉꯗꯤ ꯑꯩꯈꯣꯏꯁꯨ ꯈꯠꯅꯔꯝꯃꯣꯏ ꯀꯔꯤ ꯈꯟꯅꯕ ꯍꯥꯏꯗꯤ ꯀꯩꯅꯣ ꯅꯪꯕꯨ ꯏꯃꯥꯗꯗꯤ ꯉꯛꯊꯤ ꯆꯞꯄꯤ ꯁꯥꯟꯅꯕꯗ ꯁꯣꯛꯏꯅꯦꯗꯥꯏꯅꯦ ꯑꯗꯨꯒ ꯈꯟꯅꯕ ꯍꯥꯏꯗꯤ ꯀꯩꯅꯣ ꯀꯩꯁꯨ ꯅꯠꯇꯦ ꯑꯩꯅ ꯋꯥ ꯉꯥꯡꯕꯗ ꯁꯣꯏꯕꯅꯤ ꯈꯠꯅꯕ ꯍꯥꯏꯕ ꯅꯠꯇꯦ ꯈꯥꯏꯕꯤ ꯁꯥꯟꯅꯕ ꯍꯥꯏꯕꯅꯤ ꯁꯥꯌꯣꯟꯕꯅ ꯍꯥꯏꯅꯤ ꯑꯩꯁꯦ ꯁꯛ ꯐꯖꯩꯁꯤꯅꯤ ꯑꯇꯩ ꯇꯣꯝꯄꯣꯛꯅ ꯍꯥꯏꯁꯤꯅ ꯀꯌꯥ ꯐꯖꯕ ꯌꯧꯗꯦ ꯁꯤꯅꯤ ꯑꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯌꯥꯔꯦ ꯇꯣꯛꯑꯣ ꯑꯩꯅ ꯂꯣꯏ ꯍꯦꯜꯂꯦꯅ ꯍꯥꯏꯔꯨꯕ ꯑꯗꯨꯗ ꯁꯨꯝ ꯐꯥꯒꯤ ꯇꯧꯔꯒ ꯈꯥꯏꯕꯤ ꯁꯥꯟꯅꯕꯅꯤꯗ ꯑꯣ ꯑꯗꯨꯒ ꯅꯔꯥꯏꯕꯛꯁꯦ ꯊꯨꯒꯥꯏꯕꯤ ꯁꯥꯟꯅꯕ ꯅꯠꯇ꯭ꯔꯣ ꯀꯤꯟꯁꯤꯅ ꯊꯤꯜꯂꯒ ꯁꯨꯒꯥꯏꯕ ꯍꯦꯛ ꯑꯉꯥꯡ ꯃꯆꯥꯗꯧ ꯅꯁꯛꯇꯨꯒ ꯌꯥꯔꯦ ꯇꯣꯏꯃ ꯍꯤꯒꯥꯒ ꯑꯝꯇ ꯌꯩꯕꯤꯔꯨꯅꯨ ꯌꯥꯔꯦ ꯆꯠꯂꯣ ꯆꯥꯛ ꯊꯣꯡꯉꯨ ꯄꯥꯕ ꯍꯜꯂꯗꯤ ꯆꯥꯛ ꯂꯥꯝꯃꯦꯅ ꯍꯥꯏꯔꯅꯤ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯏꯅꯥꯛꯇꯒ ꯂꯩꯕꯤꯔꯅꯨ ꯍꯦꯔꯥ ꯀꯥꯟꯅꯗꯕ ꯃꯆꯥꯁꯤꯗꯤ ꯅꯥꯅꯤꯡ ꯅꯥꯖꯔꯣ ꯅꯥꯏꯌꯦꯅ ꯀꯧꯔꯛꯀꯅꯨꯀꯣ ꯍꯦꯛ ꯀꯧꯔꯛꯄꯗ ꯅꯥꯈꯤꯌꯥꯇꯣ ꯁꯦꯠꯀꯗꯧꯅꯤ ꯈꯪ ꯃꯄꯥꯅꯤꯅ ꯌꯨꯔꯥꯏ ꯁꯨꯕꯗꯨꯅ ꯀꯔꯥꯏꯗ ꯁꯤꯈ꯭ꯔꯕ꯭ꯔꯥ ꯑꯩꯁꯨ ꯈꯪꯗꯦ ꯑꯍꯤꯡꯁꯨ ꯍꯟꯖꯤꯜꯂꯛꯇꯦ ꯆꯥꯛꯁꯨ ꯅꯤꯡꯁꯤꯡꯉꯒꯅ ꯆꯥꯅꯤ ꯊꯣꯛꯄꯒꯤ ꯂꯥꯏꯕꯛ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯄꯥꯔꯤ ꯇꯣꯝꯄꯣꯛ ꯑꯃꯗꯤ ꯁꯥꯌꯣꯟꯕ ꯃꯌꯨꯝꯗꯒꯤ ꯃꯄꯥꯜ ꯊꯣꯛꯂꯝꯗꯦ ꯆꯌꯣꯜ ꯑꯃꯒꯤ ꯃꯇꯨꯡꯗꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯈꯨꯜꯒꯤ ꯂꯝꯄꯥꯛꯇ ꯍꯧꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤꯗꯨꯒꯤ ꯃꯈꯣꯡꯗ ꯐꯝꯗꯨꯅ ꯋꯥꯊꯤ ꯉꯥꯡꯅꯔꯤ ꯇꯣꯝꯄꯣꯛꯅ ꯑꯇꯤꯌꯥꯗ ꯄꯥꯏꯔꯤꯕ ꯂꯝ ꯉꯥꯅꯨꯁꯤꯡꯁꯦ ꯃꯁꯥ ꯅꯥꯝꯃ ꯄꯥꯏꯕ ꯌꯥꯗꯗꯅ ꯑꯩꯈꯣꯏꯒꯤ ꯃꯥꯡꯁꯤꯗ ꯑꯝꯇꯪ ꯇꯥꯔꯛꯂꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤꯀꯣ ꯄꯥꯔꯤꯅ ꯑꯃꯠꯇꯗꯤ ꯆꯥꯕ ꯑꯣꯏꯗ ꯅꯪꯒꯤꯅ ꯊꯤꯕꯨꯡ ꯈꯨꯂꯥꯎꯗꯨꯒ 3-4ꯒꯨꯝꯕ ꯇꯥꯔꯛꯄꯅ ꯐꯩ ꯁꯥꯌꯣꯟꯕꯅ 4ꯗꯤ ꯌꯥꯝꯃꯅꯤ 3ꯁꯨ ꯂꯦꯝꯅꯤ ꯄꯤꯛꯑꯒꯗꯤ 3ꯅ ꯌꯥꯅꯤ ꯀꯩꯒꯨꯝꯕ ꯆꯥꯎꯔꯒꯗꯤ 2ꯈꯛꯅ ꯌꯥꯅꯤ ꯑꯗꯣ ꯇꯣꯝꯄꯣꯛꯅ ꯂꯥꯎꯕꯅꯤꯅ ꯑꯣꯛꯇꯧ ꯃꯥꯟꯗꯦ ꯍꯥꯏꯔꯛꯀꯅꯤ ꯑꯩ ꯁꯤꯕꯨ ꯊꯤꯕꯣꯡ ꯀꯌꯥꯝ ꯂꯥꯎꯔꯒꯦ ꯅꯣꯏꯅ ꯋꯥ ꯑꯃ ꯍꯦꯛ ꯍꯥꯏꯕꯒ ꯂꯣꯏꯔꯛꯄꯗ ꯑꯩꯒꯤ ꯋꯥꯔꯤꯗ ꯍꯦꯛ ꯇꯥꯔꯤꯁꯦ ꯅꯍꯥꯟꯈꯩꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯑꯩ ꯀꯩꯁꯨ ꯃꯥꯏꯗꯕꯅꯤ ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯦ ꯐꯥꯖꯤꯟꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯌꯨ ꯑꯩꯁꯨ ꯊꯤꯕꯣꯡ ꯀꯌꯥꯝ ꯂꯥꯎꯏ ꯃꯥꯅ ꯍꯪꯂꯤꯕ ꯋꯥꯗꯣ ꯇꯥꯁꯤꯟꯅꯗꯅ ꯑꯅꯤꯗꯨꯒꯤ ꯊꯣꯛꯄ ꯂꯩꯔꯤ ꯃꯗꯨ ꯎꯕꯗ ꯇꯣꯝꯄꯣꯛꯅ ꯄꯦꯔꯤ ꯄꯦꯔꯤꯒ ꯇꯧꯔꯒ ꯑꯩꯅꯗꯤ ꯅꯣꯏꯁꯦ ꯑꯩꯒꯤ ꯑꯃꯇꯪ ꯉꯥꯏꯔꯕ ꯅꯨꯡꯁꯤꯕ ꯃꯔꯨꯞꯅꯦꯅ ꯈꯟꯕ ꯑꯗꯨꯕꯨ ꯅꯈꯣꯏꯅꯗꯤ ꯈꯟꯗꯦ ꯑꯅꯝꯕ ꯃꯇꯝꯗ ꯑꯩꯕꯨ ꯄꯨꯛ ꯀꯪꯕ ꯑꯅꯣꯏꯕꯅ ꯂꯛꯅꯩ ꯅꯣꯏ ꯑꯅꯤꯕꯨ ꯁꯥꯔ ꯕꯨꯠꯂ ꯈꯪꯗꯕ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯍꯥꯠꯂꯝꯗꯥꯏꯗꯗꯤ ꯑꯩꯅ ꯀꯟꯕꯤꯈꯤꯕꯅꯤ ꯑꯗꯨꯒ ꯅꯣꯏ ꯑꯅꯤꯗꯤ ꯄꯥꯔꯤꯅ ꯀꯩꯅꯣ ꯑꯩꯁꯦ ꯁꯥꯌꯣꯟ ꯏꯕꯥꯅꯤꯁꯦ ꯅꯪꯅ ꯀꯟꯕꯤꯔꯛꯄꯅꯦ ꯍꯥꯏꯕ ꯍꯥꯏꯌꯨ ꯀꯔꯝꯅ ꯅꯪꯅ ꯀꯜꯂꯤꯕ ꯅꯈꯣꯏ ꯑꯅꯤꯅ ꯋꯥꯟꯊꯗꯨꯅ ꯂꯩꯕꯗ ꯑꯩꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯋꯥꯈꯜ ꯇꯥꯜꯂꯤꯗꯨꯗꯤ ꯑꯗꯒꯤ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯅꯣꯏ ꯑꯅꯤꯒꯤ ꯈꯠꯅꯕꯗꯣ ꯈꯥꯝꯃꯣꯅ ꯍꯥꯏꯕꯗ ꯑꯩꯅ ꯈꯥꯝꯕꯤꯗ꯭ꯔꯤꯅꯤ ꯈꯪꯉꯕ ꯑꯩꯗꯤ ꯈꯥꯝꯕ ꯇꯜꯂꯤ ꯅꯣꯏ ꯑꯅꯤ ꯑꯣꯏꯅ ꯈꯥꯝꯃꯨ ꯀꯥꯏꯅ ꯍꯥꯏꯔꯤꯅꯤ ꯅꯣꯏꯅꯤ ꯀꯩ ꯈꯪꯒꯦ ꯇꯣꯝꯄꯣꯛꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯁꯥꯌꯣꯟꯕꯒ ꯄꯥꯔꯤꯒꯗꯨ ꯃꯌꯥ ꯀꯥꯔꯒ ꯉꯛꯅ ꯇꯣꯝꯄꯣꯛꯇ ꯉꯥꯏꯍꯥꯛ ꯌꯦꯡꯗꯨꯅ ꯂꯩ ꯑꯗꯨꯒ ꯃꯀꯣꯛꯇꯣ ꯍꯥꯏꯔꯒ ꯑꯃꯨꯛ ꯂꯩꯊꯣꯛꯈꯤ ꯁꯥꯌꯣꯟꯕꯅ ꯇꯣꯝꯄꯣꯛ ꯅꯪꯁꯤ ꯄꯪꯉꯤ ꯍꯥꯏꯗꯨꯔ ꯁꯤꯡꯉꯤ ꯍꯥꯏꯗꯨꯔ ꯋꯥꯈꯜ ꯇꯥꯗꯤꯕꯣ ꯅꯪꯅ ꯆꯦꯟꯁꯤꯜꯂꯒ ꯈꯥꯝꯕ ꯑꯃꯗꯤ ꯄꯥꯔꯤ ꯏꯕꯥꯅꯤꯒꯤ ꯂꯥꯏꯕꯛ ꯀꯥꯏꯔꯤꯗꯨꯁꯨ ꯀꯥꯏꯔꯝꯃꯣꯏꯗꯧꯅꯤ ꯊꯤꯕꯣꯡ ꯂꯥꯎ ꯊꯤꯕꯨꯛ ꯀꯪꯁꯤꯗꯤ ꯄꯥꯔꯤꯅ ꯑꯁ ꯅꯣꯏ ꯋꯥꯔꯤꯁꯤꯗꯤ ꯋꯥꯗꯒꯤ ꯊꯤ ꯌꯥꯎꯁꯤꯜꯂꯦ ꯌꯨꯝ ꯆꯪꯍꯧꯕꯅ ꯐꯔꯅꯤ ꯅꯣꯏꯅꯤ ꯂꯩꯍꯧꯈꯤꯗ꯭ꯔꯥ ꯑꯩꯗꯤ ꯆꯪꯉꯦꯍꯦ ꯅꯨꯃꯤꯠ ꯇꯥꯔꯗꯤ ꯅꯍꯥꯟꯒꯤ ꯕꯨꯠ ꯍꯤꯡꯆꯥꯕꯤ ꯃꯥꯟꯕꯤ ꯅꯨꯄꯤꯗꯣ ꯂꯥꯛꯀꯅꯤ ꯑꯗꯨꯅ ꯌꯨꯝ ꯆꯠꯂꯦ ꯇꯣꯝꯄꯣꯛꯅ ꯆꯠꯇ ꯆꯠꯈꯤꯅꯦ ꯁꯥꯌꯣꯟꯕ ꯑꯩꯁꯨ ꯆꯪꯉꯦ ꯅꯪꯒꯤ ꯋꯥꯈꯜ ꯐꯕꯅꯤꯅ ꯎ ꯃꯈꯣꯡꯁꯤꯗ ꯐꯝꯃꯒ ꯋꯥꯈꯜ ꯁꯨꯡꯍꯧꯒꯀꯣ ꯄꯥꯔꯤ ꯉꯥꯏꯈꯣ ꯆꯠꯃꯤꯟꯅꯁꯦ ꯃꯈꯣꯏ ꯑꯅꯤꯅ ꯆꯠꯈꯤꯕꯗꯨ ꯁꯥꯌꯣꯟꯕ ꯌꯦꯡꯗꯨꯅ ꯐꯝꯍꯧꯏ ꯑꯗꯨꯒ ꯋꯥꯈꯜ ꯌꯥꯝ ꯂꯩꯕ ꯃꯤꯗꯧꯅ ꯃꯈꯨꯠꯀꯥꯗꯣ ꯃꯀꯣꯛꯇ ꯍꯥꯏꯐꯦꯠ ꯄꯥꯏꯔꯒ ꯇꯞꯅ ꯃꯊꯟꯇ ꯍꯥꯏꯖꯩ ꯑꯩ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄꯗꯤ ꯌꯥꯗꯦ ꯁꯛꯊꯤꯕꯤ ꯆꯤꯟꯗꯨꯝꯕꯤ
ꯑꯋꯥꯡꯕꯤ ꯁꯥ ꯅꯨꯄꯤꯗꯣ ꯑꯩꯈꯣꯏꯗ ꯅꯠꯇ꯭ꯔꯁꯨ ꯂꯩꯀꯥꯏꯁꯤꯗ ꯃꯣꯏꯅ ꯁꯣꯏꯗꯅ ꯂꯥꯛꯂꯒ ꯀꯔꯟ ꯁꯣꯏꯗꯅ ꯇꯥꯔꯛꯈꯤꯅꯤ ꯃꯁꯤ ꯑꯩꯅ ꯊꯤꯡꯍꯧꯗꯕ ꯌꯥꯗꯦ ꯀꯝꯗꯧꯅ ꯊꯤꯡꯒꯅꯤ ꯑꯩꯗꯤ ꯑꯍꯤꯡꯗ ꯍꯧꯒꯠꯂꯒ ꯊꯤꯕ ꯆꯠꯇꯧꯁꯨ ꯀꯤꯖꯩ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯊꯤꯒꯦꯁꯨ ꯐꯪꯉꯣꯏ ꯑꯗꯨꯅ ꯑꯩꯁꯨ ꯌꯨꯝꯗ ꯆꯠꯍꯧꯔꯒꯦ ꯁ꯭ꯋꯥꯏꯗ ꯏꯊꯟꯇ ꯂꯩꯔꯒ ꯑꯣꯏꯔꯔꯣꯏ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯆꯤꯟꯗꯨꯝꯕꯤꯗꯣ ꯌꯨꯝ ꯑꯃꯒꯤ ꯌꯦꯅꯈꯥ ꯃꯌꯥꯗ ꯅꯞꯇꯨꯅ ꯂꯩ ꯏꯃꯨꯡꯗꯒꯤ ꯑꯉꯥꯡ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯌꯥꯝ ꯀꯟꯅ ꯇꯥꯏ ꯑꯁ ꯑꯩꯅ ꯈꯟꯕ ꯌꯨꯝꯁꯤꯗꯤꯅꯦ ꯇꯝꯅꯕꯝꯒ ꯈꯪꯉꯣꯏꯗꯧꯔꯤ ꯏꯇꯥ ꯀꯣꯛꯐꯩꯅ ꯆꯪꯈꯤꯕ ꯌꯨꯝꯗꯨꯅ ꯀꯝꯗꯧꯔꯤ ꯖꯥꯠꯅꯣ ꯃꯥꯗꯤ ꯌꯥꯝ ꯁꯤꯡꯕꯅꯦ ꯃꯀꯣꯛ ꯐꯩꯕꯅꯤꯅ ꯋꯥꯈꯜꯁꯨ ꯐꯩꯅ ꯉꯥꯛꯇ ꯈꯟꯕꯅꯦ ꯃꯥꯅ ꯑꯋꯥꯡ ꯃꯥꯏꯀꯩ ꯈꯟꯈ꯭ꯔꯒ ꯑꯩꯅ ꯃꯈꯥ ꯃꯥꯏꯀꯩꯁꯤꯗ ꯆꯠꯂꯨ ꯍꯥꯏꯔꯤꯅꯦꯕ ꯀꯩꯅꯣ ꯀꯞꯄꯝꯕ ꯑꯉꯥꯡ ꯑꯁꯤ ꯆꯞ ꯂꯦꯞꯈ꯭ꯔꯦꯅꯦ ꯃꯃꯥꯁꯤꯅ ꯃꯈꯧꯔꯤ ꯃꯦꯠꯂꯒ ꯍꯥꯠꯇꯣꯛꯈ꯭ꯔꯖꯥꯠꯂꯥ ꯑꯝꯇ ꯇꯥꯒꯦ ꯏꯃꯨꯡꯗꯅꯤ ꯑꯉꯥꯡꯒꯤ ꯃꯃꯥꯗꯨꯅ ꯁꯅꯥꯄꯣꯠ ꯑꯃ ꯎꯠꯂꯒ ꯃꯆꯥ ꯄꯤꯛꯄꯗꯨ ꯀꯞꯄ ꯊꯦꯝꯂꯤ ꯃꯅꯥꯛꯇꯅ ꯃꯄꯨꯔꯣꯏꯕꯅ ꯃꯃꯤꯠꯀ ꯐꯥꯛꯆꯤꯜꯂꯒ ꯂꯛꯅꯔꯤ ꯃꯄꯥꯒꯤ ꯃꯁꯛꯇꯨ ꯎꯕꯗ ꯀꯞꯄ ꯐꯔꯝꯕ ꯑꯉꯥꯡꯗꯨ ꯑꯣ ꯈꯣꯡꯒꯩꯃꯨꯛ ꯀꯞꯈꯠꯂꯛꯏ ꯑꯁ ꯃꯄꯥ ꯅꯪꯒꯤ ꯅꯁꯛꯇꯨ ꯎꯕꯗ ꯑꯉꯥꯡꯁꯤ ꯀꯞꯈ꯭ꯔꯦ ꯀꯞꯄ ꯐꯔꯦꯅ ꯍꯔꯥꯎꯔꯒ ꯑꯃꯨꯛ ꯀꯞꯍꯠꯂꯦ ꯀꯩꯅꯣ ꯑꯩꯗꯤ ꯏꯆꯥꯁꯤ ꯂꯛꯅꯖꯕꯅꯤ ꯀꯨꯆꯨꯒ ꯃꯨꯕꯁꯤꯗ ꯑꯩꯅ ꯃꯤꯠ ꯐꯥꯛꯆꯤꯟꯕꯁꯤꯗ ꯈꯪꯕ ꯑꯣꯏꯔꯝꯃꯅꯤ ꯃꯄꯥꯟꯗ ꯊꯣꯛꯂꯒ ꯊꯦꯡꯉꯨꯁꯨ ꯆꯠꯂꯣ ꯏꯃꯥ ꯄꯥꯕ ꯇꯨꯝꯈꯤꯗ ꯉꯥꯏꯔꯤꯕꯅꯤ ꯏꯊꯟꯇ ꯂꯩꯕ ꯇꯜꯂꯤ ꯅꯪꯁꯨ ꯊꯣꯛꯂꯛꯑꯣ ꯈꯣꯡꯗ ꯀꯥꯡ ꯆꯤꯛꯄꯗ ꯃꯄꯥꯅ ꯈꯔ ꯍꯨꯝꯕꯤꯔꯨ ꯂꯥꯛꯑꯣ ꯏꯆꯥꯁꯦ ꯀꯞꯄ ꯊꯦꯝꯕ ꯋꯥꯏ ꯈꯪꯈꯤꯕ ꯅꯠꯇ꯭ꯔꯣ ꯊꯣꯛꯂꯛꯑꯣ ꯂꯥꯛꯑꯣ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯃꯥꯡꯒꯣꯜꯗ ꯊꯣꯛꯂꯛꯇꯨꯅ ꯃꯆꯥꯗꯨ ꯀꯞꯄ ꯊꯦꯝꯂꯤ ꯃꯃꯥꯅ ꯅꯥꯎꯁꯨꯝ ꯏꯁꯩ ꯁꯛꯇꯨꯅ ꯋꯥꯅ ꯍꯣꯠꯅꯖꯔꯤ ꯃꯄꯨꯔꯣꯏꯕꯅ ꯅꯥꯀꯟꯗ ꯐꯤ ꯑꯃ ꯄꯥꯏꯔꯒ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯆꯥꯒꯗꯨ ꯀꯥꯡ ꯆꯤꯛꯇꯅꯕ ꯍꯨꯝꯂꯤ ꯇꯨꯝꯅꯤꯡꯕꯒꯤ ꯃꯃꯤꯠꯇꯨꯁꯨ ꯎꯏꯔꯤ ꯎꯏꯔꯤ ꯇꯧꯔꯤ ꯆꯤꯟꯗꯨꯝꯕꯤ ꯌꯦꯅꯈꯥꯔꯣꯝꯗꯒꯤ ꯇꯞꯅ ꯁꯨꯝ ꯂꯥꯛꯏ ꯐꯛꯂꯥꯡꯗꯒꯤ ꯃꯆꯤꯟ ꯑꯇꯨꯝꯕꯗꯨ ꯍꯥꯟꯅ ꯊꯤꯟꯗꯣꯔꯛꯏ ꯑꯗꯨꯒ ꯃꯇꯩ ꯃꯅꯥꯎꯅ ꯃꯥꯡꯒꯣꯜꯗ ꯂꯦꯞꯄꯤꯕꯗꯨ ꯌꯦꯡꯂꯒ ꯃꯈꯦꯠ ꯑꯁꯥꯡꯕꯗꯨ ꯁꯦꯒꯥꯏꯈꯩ ꯆꯤꯡꯈꯠꯂꯒ ꯇꯞꯂꯞꯅ ꯌꯥꯝ ꯍꯥꯎꯇꯅ ꯅꯣꯛꯏ ꯑꯣꯏꯕ ꯅꯨꯄꯥꯁꯤꯒꯤ ꯀꯨꯆꯨꯁꯤꯗꯤ ꯑꯩꯉꯣꯟꯗꯒꯤ ꯃꯥꯅ ꯂꯩꯁꯤꯟꯈ꯭ꯔꯦ ꯃꯥꯅꯕꯨ ꯍꯦꯟꯅ ꯃꯥꯜꯂꯤꯅꯤ ꯕꯨꯠꯁꯦ ꯅꯨꯄꯤꯁꯤꯅ ꯃꯔꯣꯜ ꯑꯃ ꯐꯖꯔꯤꯕ ꯐꯖꯃꯟꯗꯨꯅ ꯃꯤꯕꯨ ꯃꯥꯟꯗ꯭ꯔꯦ ꯁꯥ ꯃꯥꯟꯕ ꯑꯅꯤꯅ ꯄꯣꯛꯄ ꯃꯆꯥꯁꯤꯗꯤ ꯕꯨꯠ ꯃꯥꯜꯂꯝꯗꯧ ꯃꯥꯜꯂꯤ ꯑꯩꯕꯨ ꯆꯪꯉꯒ ꯑꯉꯥꯡꯁꯦ ꯂꯛꯅꯔꯨꯁꯤꯔꯅꯦ ꯍꯣꯏꯗꯦ ꯃꯣꯏꯅꯁꯨ ꯎꯗꯧ ꯅꯠꯇꯦ ꯑꯉꯥꯡꯁꯦ ꯃꯥ ꯈꯛꯇꯅ ꯎꯗꯧꯁꯤꯕꯨ ꯇꯞꯅ ꯆꯪꯒꯦ ꯐꯖꯕꯅ ꯂꯣꯏꯔꯦ ꯑꯉꯥꯡꯁꯤꯗꯤ ꯏꯇꯥ ꯀꯣꯛꯐꯩꯕꯨ ꯃꯥꯜꯂꯤ ꯃꯃꯤꯠꯀꯥꯁꯦ ꯄꯥꯡꯂꯤ ꯄꯥꯡꯂꯤꯒꯁꯨ ꯇꯧꯔꯤ ꯎꯏ ꯅꯅꯥꯎ ꯇꯨꯝꯃꯕꯣ ꯇꯨꯝꯈꯤꯅꯨ ꯑꯩꯒ ꯉꯥꯏꯍꯥꯛ ꯁꯥꯟꯅꯈꯤꯁꯤ ꯎꯏ ꯑꯁꯤ ꯍꯦꯛ ꯍꯥꯏꯕꯒ ꯑꯉꯥꯡꯗꯨ ꯍꯧꯅ ꯀꯞꯈꯠꯂꯛꯏ ꯑꯁ ꯃꯄꯥ ꯑꯩꯅ ꯅꯪ ꯑꯉꯥꯡ ꯂꯛꯅꯔꯛꯀꯅꯣ ꯍꯥꯏꯗ꯭ꯔꯣ ꯑꯃꯨꯛ ꯀꯞꯄꯦꯕ ꯀꯞꯀꯅꯨꯍꯦ ꯁꯤ ꯑꯉꯥꯡꯁꯤ ꯃꯔꯣꯜ ꯑꯃ ꯍꯦ ꯀꯞꯀꯅꯨꯗꯅ ꯀꯔꯤꯅꯣ ꯃꯃꯥ ꯁꯣꯝꯗ ꯑꯩꯅ ꯎꯏꯔꯒ ꯂꯩ ꯏꯆꯥꯗ ꯐꯥꯎ ꯌꯦꯡꯖꯗ꯭ꯔꯤ ꯑꯗꯨꯒ ꯂꯛꯅꯔꯛꯀꯅꯣꯕꯨ ꯀꯩ ꯉꯥꯎꯔꯕ ꯅꯪ ꯉꯥꯎꯕ ꯉꯥꯎꯗꯕ ꯑꯉꯥꯡꯁꯤ ꯇꯨꯝꯃꯦꯅ ꯋꯥꯏ ꯈꯔ ꯁꯪꯉꯤ ꯀꯥꯟꯁꯤꯗ ꯑꯃꯨꯛ ꯀꯞꯍꯜꯂꯛꯏꯁꯦ ꯃꯄꯥꯅ ꯅꯠꯇ꯭ꯔꯗꯤ ꯀꯅꯥꯅ ꯑꯣꯏꯗꯧꯔꯤꯒꯦ ꯃꯇꯩ ꯃꯅꯥꯎꯅꯤꯅ ꯃꯁꯛꯁꯤꯡꯁꯤꯒ ꯁꯥꯎꯔꯤꯅꯤ ꯀꯥꯏ ꯇꯧꯔꯤꯁꯦ ꯁꯥꯅ ꯈꯣꯡ ꯂꯥꯎꯕ ꯍꯦꯛ ꯃꯥꯟꯅꯗꯅ ꯅꯣꯛꯄ ꯅꯣꯛꯅꯤꯡꯉꯤꯗ ꯋꯤꯁ ꯅꯨꯄꯤ ꯑꯃꯅ ꯅꯣꯛꯄꯒꯤ ꯃꯈꯣꯜ ꯇꯥꯏꯗ ꯃꯃꯥ ꯅꯪꯕꯨ ꯇꯥꯗ꯭ꯔꯣ ꯑꯣꯟꯊꯣꯛ ꯊꯤꯅꯁꯨ ꯅꯣꯛꯑꯦ ꯋꯥꯅꯤ ꯀꯗꯥꯏꯗꯒꯤ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜꯅꯣ ꯅꯇꯨ ꯑꯇꯣꯝꯕꯤꯒꯤ ꯃꯈꯣꯜ ꯑꯣꯏꯔꯝꯒꯅꯤ ꯍꯟꯗꯣꯛꯑꯁꯦ ꯑꯉꯥꯡꯁꯤ ꯁꯨꯝꯃꯨꯒꯦ ꯑꯉꯥꯡꯁꯤ ꯂꯛꯅꯔꯛꯀꯅꯨꯀꯣ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯕꯅꯦꯕ ꯑꯩꯅ ꯂꯛꯅꯔꯛꯀꯅꯨꯅ ꯁꯨꯛꯌꯥ ꯌꯥꯕ ꯀꯧꯕ ꯂꯩꯇ꯭ꯔꯕꯅꯤ ꯑꯥꯏ ꯃꯥꯒꯤ ꯅꯨꯄꯥ ꯑꯩꯒꯁꯦ ꯏꯟꯒꯥꯏꯔꯝꯃꯒ ꯆꯪꯈꯤꯅꯦ ꯃꯁꯤ ꯅꯨꯄꯤꯁꯤ ꯄꯨꯔꯥ ꯃꯇꯥꯝꯅꯤꯀꯣ ꯑꯗꯨꯕꯨꯗꯤ ꯑꯩꯅ ꯂꯨꯅ ꯇꯧꯕꯤ ꯀꯦꯖꯔꯤꯗꯨꯅꯤ ꯃꯌꯥꯝꯅꯗꯤ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯃꯁꯛꯁꯦ ꯌꯥꯝꯅ ꯚꯨꯠ ꯃꯥꯜꯂꯦꯅ ꯍꯥꯏꯅꯔꯤꯕꯅꯤ ꯑꯗꯣ ꯑꯩꯅꯗꯤ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯁ꯭ꯋꯔꯒꯒꯤ ꯖꯒꯣꯏ ꯁꯥꯕꯤ ꯑꯞꯁꯔꯥꯗ ꯍꯦꯟꯅ ꯐꯖꯩ ꯆꯤꯟꯗꯨꯝꯕꯤꯅ ꯅꯨꯄꯥꯗꯨꯒꯤ ꯅꯥꯀꯣꯡ ꯃꯌꯥꯗ ꯁꯤꯔꯣꯜ ꯇꯧꯔꯛꯏ ꯑꯣ ꯅꯈꯣꯏ ꯑꯅꯤꯗꯤ ꯚꯨꯠ ꯂꯣꯏꯅ ꯃꯥꯜꯂꯦ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯁꯥꯒꯩꯒꯤ ꯚꯨꯠ ꯅꯨꯄꯥꯗꯣ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯆꯤꯟꯗꯨꯝꯕꯤꯅ ꯃꯆꯤꯟ ꯏꯇꯨꯝ ꯇꯨꯝꯈꯩ ꯅꯨꯄꯥꯗꯨꯗ ꯌꯦꯡꯗꯨꯅ ꯅꯣꯛꯂꯒ ꯂꯩꯔꯝꯃꯤ ꯄꯤꯁꯨꯝ ꯑꯀꯣꯛꯄꯗꯨ ꯃꯤꯆꯤꯒ ꯈꯠꯆꯤꯜꯂꯛꯇꯨꯅ ꯅꯨꯄꯥꯗꯨꯗ ꯏꯔꯥꯡ ꯃꯤꯅꯣꯛꯀ ꯇꯧꯏ ꯃꯗꯨ ꯎꯕꯗ ꯅꯨꯄꯥꯗꯨꯗꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯂꯥꯎꯔꯒ ꯇꯨꯁꯤꯜꯂꯤ ꯑꯣ ꯏꯃꯥ ꯑꯩ ꯁꯤꯔꯤꯗꯅ ꯀꯗꯥꯏꯗꯒꯤ ꯆꯤꯟꯅꯨ ꯄꯥꯏꯁꯤꯜꯂꯛꯏꯁꯤꯗ ꯑꯩ ꯂꯣꯏꯔꯦ ꯑꯩꯒꯤ ꯃꯥꯏꯁꯦ ꯆꯤꯟꯅ ꯈꯨꯝꯖꯤꯟꯈꯤꯕꯗꯒꯤ ꯎꯕꯤꯗ꯭ꯔꯕ꯭ꯔꯣ ꯁꯣꯝꯗ ꯂꯩꯌꯦ ꯑꯩꯒꯤ ꯐꯖꯔꯕ ꯃꯥꯏꯊꯣꯡꯁꯦ ꯑꯝꯇ ꯌꯦꯡꯈꯨꯑꯣ ꯌꯦꯡꯅꯤꯡꯗꯦ ꯑꯩ ꯌꯦꯡꯅꯤꯡꯗꯦꯕ ꯅꯆꯤꯟꯅꯤꯅ ꯎꯇꯣꯛꯃꯨꯛ ꯆꯥꯎꯕꯗꯨꯒ ꯅꯁꯛꯅꯤꯅ ꯑꯩꯈꯣꯏꯗ ꯂꯣꯏꯕ ꯁꯟꯗꯨꯅ ꯍꯦꯟꯅ ꯃꯁꯛ ꯐꯖꯩ ꯆꯪꯁꯤꯜꯂꯛꯀꯅꯣ ꯍꯥꯏꯁꯤꯅꯤ ꯀꯔꯤ ꯑꯩꯕꯨ ꯅꯣꯏꯒꯤ ꯁꯟꯅ ꯍꯦꯟꯅ ꯐꯖꯩ ꯀꯥꯏꯅ ꯑꯗꯨꯛ ꯎꯁꯤꯠꯇꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪ ꯍꯧꯖꯤꯛ ꯑꯩꯅ ꯅꯃꯤꯠꯇꯣ ꯀꯣꯊꯣꯛꯂꯒ ꯆꯥꯕ ꯇꯥꯔꯦ ꯆꯥꯔꯒꯦ ꯀꯝꯗꯧꯅꯤ ꯁꯤꯗꯤ
ꯑꯩ ꯁꯤꯠꯇꯅ ꯏꯃꯨꯡꯗ ꯆꯪꯍꯧꯔꯒꯦ ꯑꯣꯏꯃ ꯃꯈꯨꯠꯁꯤ ꯁꯥꯡꯗꯣꯔꯛꯑꯦ ꯆꯪꯍꯧꯔꯒꯦ ꯈꯣꯡꯗ ꯌꯥꯜꯂꯦ ꯃꯈꯨꯠꯁꯤꯅ ꯈꯣꯡꯗ ꯌꯥꯜꯂꯦ ꯑꯩ ꯁꯤꯡꯕ ꯍꯧꯔꯦ ꯑꯣ ꯅꯈꯣꯏꯕꯨ ꯇꯨꯝꯅꯔꯕꯣ ꯏꯃꯥ ꯕꯥꯕꯥ ꯑꯣ ꯑꯩ ꯅꯨꯄꯤ ꯐꯖꯕꯤ ꯅꯣꯏꯕꯨ ꯂꯣꯏ ꯁꯤꯔꯕꯣ ꯁꯣꯝꯗꯅꯦ ꯂꯥꯎꯔꯤ ꯃꯌꯥꯝꯁꯤ ꯀꯩꯁꯨ ꯇꯥꯗ꯭ꯔꯕ ꯅꯈꯣꯏꯕꯣ ꯍꯦ ꯁꯛꯊꯤꯕ ꯅꯨꯄꯥ ꯅꯪꯅ ꯂꯥꯎ ꯈꯣꯡ ꯇꯧꯔꯤꯕꯗꯣ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏ ꯃꯅꯨꯡꯗ ꯂꯩꯈꯤꯕ ꯃꯤꯑꯣꯏ ꯄꯨꯝꯕ ꯑꯩꯅ ꯂꯣꯏꯅ ꯃꯅꯥ ꯄꯪꯍꯟꯈ꯭ꯔꯕꯅꯤ ꯅꯪꯗꯤ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯠꯇꯣꯛꯂꯒ ꯆꯥꯗꯧꯔꯕꯅꯤ ꯑꯗꯨꯅ ꯂꯥꯎꯔꯅꯨ ꯌꯥꯝ ꯂꯦꯝꯅ ꯅꯪꯒꯤ ꯅꯀꯣꯛꯇꯣ ꯐꯨꯛꯇꯠꯂꯒ ꯑꯩꯉꯣꯟꯗ ꯄꯤꯔꯛ ꯑꯩꯒꯤ ꯀꯣꯛꯁꯦ ꯀꯃꯥꯏꯅ ꯐꯨꯛꯇꯠꯂꯒ ꯅꯉꯣꯟꯗ ꯄꯤꯔꯛꯇꯣꯏꯅꯣ ꯑꯩ ꯉꯝꯃꯣꯏ ꯀꯣꯛ ꯐꯨꯛꯄ ꯑꯩ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯃꯁꯤꯗꯤ ꯑꯩ ꯏꯃꯨꯡꯗ ꯆꯪꯍꯧꯕꯅ ꯐꯔꯅꯤ ꯍꯩ ꯊꯥꯗꯣ ꯑꯩꯒꯤ ꯈꯣꯡꯗ ꯐꯥꯔꯤꯁꯦ ꯊꯥꯗꯣ ꯈꯣꯡꯁꯤ ꯀꯥꯎꯁꯟꯒꯦ ꯈꯪꯕ꯭ꯔꯥ ꯊꯥꯗꯣ ꯑయ్ꯌꯣ ꯑꯁ ꯈꯨꯠꯇꯒ ꯀꯥꯎꯁꯤꯜꯂꯛꯏꯅꯦ ꯃꯁꯤꯗꯤ ꯑꯩ ꯑꯣꯏꯅ ꯍꯦꯛꯇ ꯄꯥꯏꯁꯤꯜꯂꯒ ꯃꯤꯠꯈꯥꯏꯔꯒꯦꯗ 이마, 마이실레 까나래. 아이나 기신으로가 나오는 까나래. 밑나세 쯧 으실레가 콩박신나 깎토크르게. 이야, 두쉬 콩브라나 짱호르게. 신둠비는 송실락보다 누바드는 까우실레. 아듬나 까우실락보다 신둠비도 수리 마카다 롱크락 롱나 뚜그레. 누바드디 이뭉다 투나 쌍키도나 통다 론신그레. 아유, 마이시레. 이시레 아이세 시레바네. ꯑꯩꯅꯗꯤ ꯂꯛꯅꯒꯦꯅ ꯇꯧꯔꯒ ꯃꯥꯅ ꯑꯋꯣꯏꯃꯒꯤ ꯀꯥꯎꯁꯤꯜꯂꯛꯏꯅꯦ ꯁꯤ ꯅꯨꯄꯥꯁꯦ ꯃꯁꯛ ꯊꯤꯖꯔꯁꯨ ꯁꯥꯊꯤ ꯑꯣꯀꯥ ꯁꯥꯊꯤꯕ ꯖꯥꯠꯅꯤ ꯑꯩꯌꯥ ꯑꯩꯒꯤ ꯆꯤꯟꯁꯦ ꯃꯥꯅ ꯀꯥꯎꯁꯤꯜꯂꯛꯄꯗ ꯄꯥꯛꯑꯒ ꯂꯩꯈ꯭ꯔꯦ ꯍꯦꯜꯂꯛꯅꯕ ꯌꯥꯗꯕ ꯅꯨꯄꯥ ꯅꯪ ꯁꯤꯕꯗ ꯅꯥꯀꯣꯡ ꯃꯩ ꯆꯥꯛꯎꯔꯅꯨꯍꯦ ꯆꯥꯛꯇꯧꯗꯤ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯆꯥꯛꯎꯔꯅꯨ ꯃꯥꯅ ꯑꯩꯒꯤ ꯆꯤꯟ ꯐꯖꯕꯁꯤꯗ ꯀꯥꯎꯁꯤꯜꯂꯛꯏꯅꯤꯅꯦ 이슬라게 우리 입시대 아무것도 땀나로이 신돔비도 마기 숨짓도 똥두나 농탁다 깝깝다나가 바이카크레 솜다 붓곡 페이두나 윰 아마기 마닝다 호바 와팔 마락두다 룸두나 레이 누파 파캉 아마소 마닝다 꼰 팽리 마두 옌라가 마디 마고 이페이 페이바도 팟팟가 레이라가 녹다나 레이리 아시기 파캉 시마디 나오레 후루룽 캥나오레 마람 구멍세 짝 사베기 꼰가세 마나 팽이 와니 아이나가 마기 마낙다 레이라가 세바가 떠오르디 온통나 누가이크라니다 에 짱크레네 꼰디 팽부스 로이슬람네 가이도르 자노 아묵 짱크리시나 타방 매함 떠오보다 짝 아묵 라마 자라 캉데네 기땅 아묵 짱실라가 룽게 톡로 아스 nga이보 와이 똥보도 마복 아수안비만 레이비도기 마낙다 짱레이 아버 나사 아무 누가이럭저브라 아봉 로쿠비기 마콜 따키에나 짱레이니 아복디 까리수 떠우딘해 이수아 안 로이실락바기 수원바가 북가 크라 누가이다바가 로쿠바다 똥다 크라 찌산크레니 아복세 예 로쿠바다 콩함질리리바 아이 생도기세 아시기보 꼭 하이러수 야바시보 아무 거이톡라가 레이 나이코고 아이 아복기 파닉 아마 럭토럭키게 ꯑꯁꯤ ꯍꯥꯏꯔꯒ ꯇꯣꯝꯕꯅ ꯐꯅꯦꯛ ꯑꯅꯧꯕ ꯑꯃ ꯂꯧꯊꯣꯔꯛꯇꯨꯅ ꯃꯕꯣꯛꯀꯤ ꯐꯤꯗꯨ ꯍꯣꯡꯗꯣꯛꯄꯤ ꯁꯣꯜꯂꯕ ꯃꯕꯣꯛꯄꯨ ꯏꯁꯤꯡꯅ ꯐꯖꯅ ꯆꯥꯝꯊꯣꯛꯄꯤꯔꯒ ꯐꯤ ꯑꯃꯣꯟꯕ ꯑꯃꯅ ꯇꯩꯊꯣꯛꯄꯤꯔꯒ ꯐꯅꯦꯛꯇꯨ ꯐꯖꯅ ꯑꯃꯨꯛ ꯁꯦꯠꯆꯤꯟꯕꯤꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯅꯨꯡꯁꯤꯗ ꯑꯩꯒꯤ ꯏꯁꯨꯁꯦ ꯑꯩꯅ ꯆꯠꯈ꯭ꯔꯒ ꯑꯩꯒꯤ ꯏꯁꯨ ꯑꯄꯪꯕꯁꯦ ꯀꯅꯥꯒ ꯂꯩꯍꯧꯒꯅꯤ ꯈꯟꯕꯗ ꯑꯕꯣꯛꯁꯦ ꯆꯠꯄ ꯉꯝꯂꯣꯏꯗꯧꯔꯦꯅꯦ ꯑꯕꯣꯛꯀꯤ ꯇꯣꯝꯕ ꯃꯃꯥ ꯃꯄꯥꯗꯨꯅ ꯏꯁꯣꯔꯅ ꯉꯟꯇꯥꯅ ꯍꯦꯛ ꯂꯧꯁꯤꯟꯈꯤꯗ ꯀꯌꯥꯗ ꯂꯥꯏꯕꯛ ꯊꯤꯕ ꯃꯆꯥ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯣ ꯀꯜꯂꯤꯗ ꯃꯄꯨ ꯅꯪꯒꯤ ꯊꯃꯣꯏꯁꯦ ꯑꯣꯟꯊꯣꯛꯅ ꯀꯜꯂꯤꯗ ꯋꯥꯔꯕ ꯏꯁꯨ ꯑꯁꯤ ꯍꯟꯖꯤꯟ ꯋꯥꯍꯟꯅ ꯑꯗꯨꯃꯛ ꯍꯦꯛ ꯁꯤꯜꯂꯤꯗ ꯑꯁꯨꯝꯅ ꯑꯁꯣꯟꯕꯤ ꯃꯕꯣꯛꯇꯨ ꯀꯞꯇꯨꯅ ꯃꯥꯒꯤ ꯀꯥꯗ ꯄꯦꯟꯗꯅ ꯁꯣꯟꯖꯔꯤ ꯁꯣꯝꯗ ꯇꯣꯝꯕ ꯃꯕꯣꯛꯀꯤ ꯐꯅꯦꯛꯇꯨ ꯈꯨꯗꯦꯡ ꯑꯃꯗ ꯐꯖꯅ ꯁꯨꯗꯣꯛꯂꯒ ꯋꯥꯄꯟ ꯃꯔꯛ ꯑꯗꯣꯝꯗ ꯍꯩꯗꯣꯛꯄ ꯆꯪꯂꯛꯏ ꯕꯨꯠ ꯀꯣꯛꯐꯩꯗꯤ ꯇꯣꯝꯕꯅ ꯆꯪꯂꯛꯄꯗꯨꯗ ꯍꯔꯥꯎꯅ ꯃꯈꯨꯠꯇꯨ ꯍꯥꯏꯔꯒ ꯀꯧꯒꯦ ꯇꯧꯕꯒ ꯇꯣꯝꯕꯅ ꯈꯨꯗꯦꯡꯗ ꯌꯥꯎꯔꯤꯕꯗꯨ ꯖꯣꯔꯣ ꯂꯥꯎꯅ ꯍꯩꯖꯤꯜꯂꯝꯃꯤ ꯍꯟꯅ ꯌꯦꯡꯂꯝꯗ ꯇꯣꯝꯕꯗꯨ ꯈꯨꯗꯦꯡꯗꯨ ꯄꯥꯏꯔꯒ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ ꯑꯗꯨꯒ ꯃꯈꯨꯠꯇꯨ ꯍꯥꯝꯗꯣꯛꯂꯒ ꯀꯣꯟ ꯐꯦꯡꯕꯗꯨ ꯃꯈꯥ ꯑꯃꯨꯛ ꯇꯥꯈ꯭ꯔꯦ ꯃꯅꯝꯁꯤꯒꯤ ꯑꯗꯨꯝ ꯑꯣꯟꯅꯤꯡꯉꯤ ꯑꯁ ꯀꯌꯥꯗꯒꯤ ꯅꯨꯡꯁꯤ ꯈꯪꯗ꯭ꯔꯤꯕ ꯄꯥꯈꯪꯅ ꯌꯦꯡꯉꯨꯅꯤ ꯁꯣꯝꯗ ꯐꯖꯕꯤ ꯑꯩꯅ ꯃꯥꯕꯨ ꯉꯥꯏꯔꯤꯕꯁꯦ ꯀꯩꯁꯨ ꯎꯁꯤꯟꯅꯗꯈꯩ ꯊꯤ ꯌꯥꯎꯕ ꯏꯁꯤꯡꯁꯦ ꯍꯩꯖꯤꯜꯂꯝꯃꯦꯕ ꯅꯪ ꯈꯪꯅꯤ ꯅꯪ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝ ꯎꯁꯤꯠꯇꯕ ꯂꯩꯔꯝꯃꯨ ꯅꯪ ꯅꯃꯥꯏꯗꯨꯗ ꯀꯥꯎꯁꯟꯒꯦꯕ
ꯑꯁꯤ ꯍꯥꯏꯔꯒ ꯇꯣꯝꯕꯒꯤ ꯃꯅꯥꯛꯇ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯇꯣꯝꯕꯗꯤ ꯀꯣꯟ ꯐꯦꯡꯕꯗ ꯂꯣꯏꯔꯒ ꯆꯪꯈ꯭ꯔꯦ꯫ ꯕꯨꯠ ꯀꯣꯛꯐꯩ ꯀꯥꯎꯒꯦ ꯍꯦꯛ ꯇꯧꯕꯒ ꯇꯣꯝꯕꯅ ꯆꯪꯈꯤꯕꯒ ꯃꯄꯥ ꯆꯥꯅꯈ꯭ꯔꯦ꯫ ꯀꯣꯟ ꯐꯦꯡꯐꯝꯗꯨꯗ ꯀꯣꯛꯐꯩꯗꯨ ꯅꯥꯟꯊꯨꯔꯒ ꯇꯨꯁꯤꯜꯂꯤ꯫ ꯇꯣꯝꯕꯗꯤ ꯃꯅꯤꯡ ꯊꯨꯡꯅ ꯂꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯑꯌꯣ ꯃꯥ! ꯑꯁ ꯑꯃꯨꯛꯀꯁꯨ ꯑꯌꯣ! ꯀꯔꯤꯅ ꯇꯧꯔꯤꯕ ꯃꯇꯧꯁꯤꯕꯣ? ꯍꯤꯡꯂꯤꯉꯩꯗꯁꯨ ꯑꯣꯛ ꯃꯥꯟꯕ ꯅꯨꯄꯥ ꯑꯃꯅ ꯑꯩꯕꯨ ꯍꯨꯟꯗꯣꯛꯄꯤꯔꯝꯕ, ꯑꯗꯨꯒ ꯑꯣꯛꯅꯥꯎ ꯃꯥꯟꯕꯤ ꯅꯨꯄꯤ ꯑꯃꯒ ꯂꯨꯍꯣꯡꯈꯤꯕ, ꯑꯗꯨꯁꯨ ꯍꯧꯖꯤꯛꯅ ꯃꯁꯛ ꯐꯖꯕ ꯄꯥꯈꯪ ꯑꯃ ꯇꯝꯊꯤꯅ ꯑꯩꯕꯨ ꯑꯣꯠꯄ ꯃꯥꯅ ꯑꯃꯨꯛ! ꯑꯩ ꯌꯥꯝ ꯆꯥꯛꯑꯦ, ꯊꯃꯣꯏꯁꯤ ꯀꯥꯔꯦ, ꯃꯩꯈꯨ ꯍꯧꯔꯦ, ꯄꯦꯟꯗꯦ, ꯑꯩ ꯌꯥꯝ ꯄꯦꯟꯗꯦ꯫ ꯀꯔꯥꯏ ꯆꯠꯈ꯭ꯔꯦ ꯑꯩꯒꯤ ꯁꯨꯝꯁꯤꯠꯇꯨꯅ? ꯄꯥꯏꯈ꯭ꯔꯒꯦ, ꯀꯥꯏꯔꯕ ꯊꯃꯣꯏꯁꯤ ꯄꯨꯗꯨꯅ ꯅꯣꯡꯊꯛꯇ ꯄꯥꯏꯈꯠꯈ꯭ꯔꯒꯦ꯫ ꯀꯥꯟꯅꯔꯔꯣꯏ ꯁ꯭ꯋꯥꯏꯗ ꯂꯩꯗꯅ, ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯈꯪꯕ ꯃꯤꯁꯨ ꯑꯃꯠꯇ ꯂꯩꯇꯦ, ꯆꯠꯂꯒꯦ꯫ ꯕꯨꯠ ꯀꯣꯛꯐꯩꯗꯨ ꯊꯃꯣꯏ ꯁꯣꯛꯅ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯇꯨꯅ ꯄꯥꯏꯈꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯕꯨꯠ ꯆꯤꯟꯗꯨꯝꯕꯤꯒ ꯀꯣꯛꯐꯩꯒꯗꯨ ꯇꯝꯅꯕ ꯆꯠꯂꯔꯣꯏꯁꯤ ꯍꯥꯏꯅꯔꯒ ꯃꯈꯣꯏꯒꯤ ꯂꯩꯐꯝꯗꯨꯗ ꯋꯥꯅ ꯂꯩꯔꯤ꯫ ꯂꯩꯔꯤꯕ ꯁꯥꯔꯣꯏ ꯉꯥꯔꯣꯏ ꯕꯨꯠꯁꯤꯡꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯤꯋꯥ ꯉꯥꯡꯅꯗꯨꯅ ꯅꯣꯛꯅꯕꯤꯔꯝꯃꯤ꯫ ꯄꯥꯔꯤ ꯇꯣꯝꯄꯣꯛ ꯑꯃꯗꯤ ꯁꯥꯌꯣꯟꯕꯕꯨꯁꯨ ꯍꯧꯖꯤꯛꯇꯤ ꯊꯕꯛ ꯆꯠꯄ ꯍꯧꯔꯗꯨꯅ ꯏꯃꯨꯡꯒꯤ ꯃꯇꯦꯡ ꯀꯌꯥ ꯑꯃ ꯄꯥꯡꯂꯝꯃꯤ꯫ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯆꯍꯤ ꯐꯥꯖꯤꯜꯂꯛꯂꯤ꯫ ꯉꯁꯤꯁꯨ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯨꯗ ꯊꯕꯛ ꯍꯜꯂꯛꯂꯤ꯫ ꯂꯝ ꯂꯥꯞꯅ ꯊꯕꯛ ꯁꯨꯕ ꯆꯠꯄꯅ ꯆꯠꯅ ꯅꯨꯃꯤꯗꯥꯡꯁꯨ ꯇꯥꯁꯤꯜꯂꯛꯂꯤ꯫ ꯄꯥꯔꯤꯅ ꯄꯨꯟꯁꯤꯁꯤ ꯍꯣꯡꯈꯤꯕ ꯈꯪꯍꯧꯗꯦꯀꯣ, ꯑꯩꯈꯣꯏꯅ ꯃꯇꯝ ꯃꯥꯡꯍꯜꯂꯒ ꯂꯩꯔꯝꯕꯗꯣ ꯉꯔꯥꯡꯗ ꯑꯣꯏꯔꯕꯣꯏ ꯅꯤꯡꯏ꯫ ꯁꯥꯌꯣꯟꯅ ꯑꯗꯣ ꯅꯣꯡꯃ ꯑꯩꯈꯣꯏꯅ ꯆꯥꯛ ꯆꯥꯅꯕ ꯍꯜꯂꯛꯄꯗ ꯊꯦꯡꯅꯈꯤꯕ ꯑꯀꯤꯕꯗꯣ ꯑꯩꯗꯤ ꯍꯧꯖꯤꯛ ꯐꯥꯎ ꯑꯗꯨꯝ ꯅꯤꯡꯁꯤꯡꯂꯒ ꯂꯩ꯫ ꯀꯥꯎꯊꯣꯛꯑꯣ ꯍꯥꯏꯕꯁꯨ ꯌꯥꯗꯦ, ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ꯫ ꯇꯣꯝꯄꯣꯛꯅ ꯑꯗꯨꯕꯨꯗꯤ ꯑꯩꯁꯨ ꯃꯔꯛ ꯃꯔꯛꯇ ꯅꯤꯡꯁꯤꯡꯉꯤ ꯄꯣꯠꯅꯤꯗ꯫ ꯄꯥꯔꯤꯅ ꯌꯥꯔꯦꯀꯣ, ꯃꯝꯒ ꯃꯝꯁꯤꯜꯂꯛꯄꯁꯤꯗ ꯑꯗꯨꯝ ꯋꯥꯔꯤꯗꯣ ꯁꯥꯟꯅꯔꯅꯨ, ꯇꯥꯅꯤꯡꯗꯦ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯁꯨꯝ ꯂꯥꯛꯄꯗ ꯈꯨꯟꯖꯤꯟ ꯍꯥꯏꯖꯤꯜꯂꯛꯄꯗ ꯂꯩꯕ ꯑꯁꯨꯛꯄ ꯃꯣꯡꯁꯣꯡ ꯑꯗꯨꯗꯒꯤ ꯑꯉꯥꯡ ꯐꯠꯇꯕ ꯐꯤꯔꯣꯜ ꯁꯦꯠꯇꯕ 3-4 ꯊꯣꯛꯂꯛꯂꯒ ꯐꯟ ꯆꯣꯡꯕꯤ ꯁꯥꯟꯅꯈꯠꯂꯛꯏ꯫ ꯃꯔꯨ ꯏꯀꯣꯛ ꯀꯣꯛꯄ ꯃꯈꯩ ꯃꯈꯣꯏ ꯑꯍꯨꯝꯗ ꯌꯦꯡꯂꯒ ꯃꯌꯥꯗꯨ ꯍꯤꯒꯠꯂꯛꯏ꯫ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯄꯥꯈꯠꯄꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯈꯩ ꯆꯦꯜꯂꯛꯏ꯫ ꯐꯅ ಲಾಪ್ನ ꯆꯦꯜꯂꯛꯂꯤ꯫ ꯃꯃꯥꯡꯗ ꯕꯨꯠ ꯆꯤꯟꯗꯨꯝꯕꯤꯒ ꯀꯣꯛꯐꯩꯒꯅ ꯊꯣꯛꯂꯛꯄ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯂꯦꯞꯂꯒ ꯋꯥꯅ ꯄꯣꯊꯥꯔꯤ꯫ ꯇꯣꯝꯄꯣꯛꯅ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯀꯩꯅꯣ? ꯃꯣꯏꯒꯤ ꯑꯉꯥꯡ ꯐꯠꯇꯕ ꯀꯥꯏꯗ ꯑꯣꯏꯔꯤꯖꯥꯠꯂꯣ? ꯑꯁ ꯃꯁꯛꯇꯣ ꯃꯤꯠꯇ ꯁꯨꯝ ꯎꯔꯒ ꯂꯩꯔꯦꯕꯣ꯫ ꯁꯥꯌꯣꯟꯕꯅ ꯌꯥꯗ꯭ꯔꯦ, ꯑꯩꯗꯤ ꯏꯁꯥꯁꯦ ꯀꯤꯕꯅ ꯂꯣꯏꯔꯦ, ꯀꯝꯂꯥꯀꯥꯁꯦ ꯊꯛ-ꯊꯛꯅꯤ꯫ ꯄꯥꯔꯤꯅ ꯑꯩꯅ ꯉꯁꯥꯏꯅ ꯅꯣꯏ ꯑꯅꯤꯗ ꯑꯀꯤꯕ ꯋꯥꯔꯤ ꯁꯥꯔꯛꯀꯅꯨ ꯍꯥꯏꯗ꯭ꯔꯣ? ꯅꯣꯏ ꯑꯅꯤꯅ ꯁꯥꯟꯅꯕꯗꯒꯤ ꯊꯣꯛꯂꯛꯄ ꯑꯣꯏꯔꯝꯒꯅꯤ꯫ ꯁꯨꯝꯕ ꯑꯃ ꯃꯊꯦꯡ ꯆꯠꯄꯗ ꯑꯀꯤꯕꯒꯤ ꯋꯥꯔꯤ ꯁꯥꯕꯁꯦ ꯐꯠꯇꯦ, ꯇꯝꯅꯩꯌꯦꯁꯦ ꯈꯪꯗꯕ꯭ꯔꯕ? ꯑꯩꯁꯨ ꯈꯪꯕꯨꯗꯤ ꯈꯪꯗꯦ, ꯉꯁꯤꯈꯛ ꯈꯪꯕꯅꯤ꯫ ꯅꯪꯗꯤ ꯌꯥꯝ ꯈꯪꯒꯜꯂꯤꯅ꯫ ꯁꯣꯝꯗ ꯑꯩꯅꯗꯤ ꯂꯣꯟꯅ ꯈꯤꯇ ꯇꯝꯅꯖꯒꯦ ꯈꯜꯂꯤꯀꯥꯟꯁꯤꯗ ꯈꯪꯗꯣꯛꯄꯅ ꯍꯥꯟꯈ꯭ꯔꯕ꯫ ꯃꯈꯣꯟꯗꯨ ꯇꯥꯕꯗ ꯅꯨꯄꯥ ꯑꯍꯨꯝꯗꯨ ꯇꯨꯡꯂꯣꯝꯗ ꯃꯃꯥꯏꯗꯨ ꯁꯠ ꯂꯩꯊꯣꯔꯛꯏ꯫ ꯃꯈꯣꯏꯒꯤ ꯇꯨꯡꯗ ꯃꯁꯝ ꯏꯁꯥꯡ ꯁꯥꯡꯕꯤ ꯃꯃꯤꯠ ꯑꯅꯤꯃꯛ ꯌꯥꯎꯗꯈꯩ ꯃꯃꯥꯏꯒꯗꯨ ꯇꯪꯈꯥꯏ ꯑꯃ ꯍꯟ ꯆꯪꯂꯒ ꯂꯦꯡ ꯆꯠꯂꯤ꯫ ꯃꯈꯣꯡ ꯂꯩꯕꯥꯛ ꯃꯈꯥꯁꯨ ꯊꯦꯡꯗꯦ, ꯃꯅꯥꯇꯣꯟꯁꯨ ꯌꯥꯎꯗꯦ꯫ ꯃꯈ꯭ꯌꯥꯠ ꯑꯁꯥꯡꯕꯗꯨꯅ ꯅꯥꯔꯨꯝ ꯌꯧꯈꯩ ꯁꯦꯒꯥꯏꯔꯒ ꯅꯣꯛꯂꯛꯏ꯫ ꯃꯅꯥꯛꯇꯅ ꯑꯉꯥꯡ ꯐꯠꯇꯕꯁꯤꯡꯗꯨ ꯐꯟ ꯆꯣꯡꯗꯨꯅ ꯃꯌꯥ ꯍꯤꯒꯠꯂꯒ ꯅꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯥꯔꯤꯅ ꯑꯣꯏꯃ ꯇꯣꯝꯕꯣ ꯆꯦꯜꯂꯣꯏ, ꯁꯥꯌꯣꯟꯕ ꯅꯃꯤꯠꯀꯗꯣ ꯂꯥꯎꯊꯣꯛꯇꯨꯅ ꯂꯩꯔꯅꯨ, ꯁꯤꯗꯤ ꯕꯦꯔꯥ ꯀꯥꯔꯦ, ꯆꯦꯜꯂꯣ꯫ ꯇꯣꯝꯄꯣꯛꯅ ꯁꯥꯌꯣꯟꯕ ꯅꯪꯉꯣꯟꯗ ꯃꯩꯈꯦꯠ ꯌꯥꯎꯈꯤꯗꯥꯏꯅꯦ? ꯅꯪꯅ ꯂꯣꯟꯅ ꯕꯤꯔꯤ ꯊꯛꯄꯒꯤ ꯃꯩꯈꯦꯠ ꯍꯥꯞꯈꯤꯕꯗꯣ ꯂꯧꯊꯣꯔꯛꯑꯣ꯫ ꯅꯪꯁꯨ ꯕꯤꯔꯤ ꯊꯛꯄꯗꯣ ꯄꯟꯗ꯭ꯔꯗꯤ ꯌꯥꯗ꯭ꯔꯕ? ꯅꯌꯥꯗꯨꯗ ꯕꯤꯔꯤ ꯃꯄꯨꯟꯅ ꯅꯝꯖꯜꯍꯧꯔꯣ꯫ ꯑꯁ ꯇꯞꯅꯔꯦꯍꯦ, ꯈꯔ ꯊꯨꯅ ꯆꯦꯜꯂꯣ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯀꯟꯅ ꯂꯩꯖꯕꯤ ꯊꯥꯗꯅ ꯆꯦꯜꯂꯤ꯫ ꯇꯨꯡꯗꯁꯨ ꯑꯀꯤꯕ ꯁꯛꯇꯝꯗꯨꯅ ꯅꯣꯛꯇꯅ ꯇꯥꯟꯅꯔꯛꯏ꯫ ꯁꯥꯌꯣꯟꯕꯅ ꯐꯨꯔꯤꯈꯥꯎꯗꯒꯤ ꯃꯩꯈꯦꯠꯇꯨ ꯂꯧꯊꯣꯛꯂꯒ ꯃꯔꯨꯁꯤꯡꯗꯨ ꯈꯦꯠꯂꯒ ꯇꯨꯡꯗ ꯂꯪꯊꯣꯛꯂꯝꯃꯤ꯫ ꯄꯥꯔꯤꯗꯤ ꯆꯦꯟꯅ ꯃꯐꯤ ꯃꯥꯡꯖꯜꯂꯤ꯫ ꯃꯁꯥꯒꯤ ꯍꯛꯀꯤ ꯏꯁꯤꯡꯗꯨ ꯃꯈꯨꯠꯅ ꯌꯥꯔꯒ ꯃꯇꯥꯎ ꯑꯅꯤꯗꯁꯨ ꯈꯤꯛꯏ꯫ ꯇꯣꯝꯄꯣꯛꯅ ꯀꯔꯤꯅꯣ ꯄꯥꯔꯤ ꯅꯪ ꯆꯥꯏꯁꯤꯜꯂꯛꯏꯗꯨꯕꯨ ꯇꯥꯟꯖꯥꯁꯤꯗ? ꯌꯨꯡꯅꯦ ꯌꯨꯡ, ꯂꯥꯏ ꯇꯤꯟ ꯆꯪꯗꯦ ꯍꯥꯏꯕꯅꯤ, ꯑꯗꯨꯅ ꯅꯣꯏꯗꯁꯨ ꯆꯥꯏꯁꯤꯟꯕꯤꯔꯤꯅꯤ, ꯅꯇꯥꯎ ꯑꯩꯗꯤ ꯐꯗ꯭ꯔꯥ? ꯆꯦꯜꯂꯣꯍꯦ, ꯆꯦꯟꯕ ꯂꯦꯞꯀꯅꯨ꯫ ꯁꯥꯌꯣꯟꯕꯅ ꯄꯥꯔꯤ ꯅꯪꯁꯨ ꯀꯥꯔꯟꯗꯤ ꯍꯥꯏꯐꯦꯠ ꯇꯥꯏꯍꯦ꯫ ꯇꯨꯡꯗ ꯇꯥꯟꯅꯔꯤꯁꯤꯅ ꯈꯔ ꯁꯥꯊꯤꯕ ꯑꯣꯏꯔꯝꯃꯗꯤ ꯅꯪꯅ ꯇꯧꯔꯤꯁꯦ ꯃꯣꯏꯗꯨ ꯎꯁꯤꯠꯇꯦꯅ ꯃꯇꯨꯡꯗꯁꯨ ꯑꯗꯨꯝ ꯇꯝꯅꯔꯛꯄ ꯇꯥꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯃꯥꯡꯗ ꯕꯨꯠ ꯅꯨꯄꯤꯗꯨꯅ ꯂꯦꯞꯁꯤꯜꯂꯛꯏ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯃꯗꯨ ꯎꯕꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯂꯥꯎꯔꯝꯂꯒ ꯋꯥꯟꯊꯈ꯭ꯔꯦ꯫ ꯕꯨꯠ ꯅꯨꯄꯤꯗꯨꯅ ꯀꯩꯁꯨ ꯂꯩꯇꯕ ꯅꯈꯣꯏ ꯑꯍꯨꯝꯅ ꯑꯩꯈꯣꯏꯗ ꯃꯩꯒꯁꯨ ꯆꯨꯔꯒ ꯍꯨꯟꯖꯤꯜꯂꯛꯄ ꯁꯥꯏ꯫ ꯍꯦ, ꯑꯩꯒꯤ ꯈꯣꯡꯇꯦꯛ ꯈꯣꯡꯅꯥꯎꯁꯤꯡ, ꯃꯈꯣꯏ ꯑꯍꯨꯝꯁꯦ ꯆꯣꯡꯁꯜꯂꯒ ꯃꯈꯧꯔꯤꯁꯤ ꯃꯤꯊꯠꯂꯨ꯫ ꯑꯉꯥꯡ ꯐꯠꯇꯕꯁꯤꯡꯗꯨ ꯃꯈꯣꯏ ꯑꯍꯨꯝꯗ ꯆꯣꯡꯁꯤꯜꯂꯛꯀꯦ ꯇꯧꯏ, ꯑꯗꯨꯕꯨ ꯆꯪꯕ ꯉꯝꯗ꯭ꯔꯤ꯫ ꯋꯥꯗꯤ ꯉꯥꯡꯗ ꯆꯪꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯇꯧꯔꯛꯏ꯫ ꯃꯗꯨ ꯎꯕꯗ ꯕꯨꯠ ꯅꯨꯄꯤꯗꯨꯅ ꯆꯪꯁꯤꯜꯂꯒ ꯌꯦꯡꯏ꯫ ꯀꯩꯅꯣ ꯃꯅꯝꯁꯤꯗꯤ? ꯁꯟꯌꯨꯡ ꯑꯣꯏ ꯀꯔꯤ ꯑꯣꯏ ꯅꯝꯃꯤꯁꯤꯕꯣ?
naton yaudaba I phau manam namai sinadi naton yawu but noidi kamdauramani sidi yadre he changma ngamlaroi kamdawni sidi aidi matang sari ngai sida mi hatke tawraga yadraba tanjadu da but chindumbiga but kokphai sumjin tonglaga paisilai aduga sauna but nupi du nganglai chindumbina he kaigidu nangna lam helaga mafam se chatlami se tamnarabasu asumna ki khang kaya piraga taibang miyoi babu sokhan bayadi haibasi kayara kana hai khwai bana nang lojik chairak phangera chindumbi nang naigonda adum na hai bayabra nakhoi na hana mafam du da leiraga makok oina palamasu hojik nai khai bi ai la abanina ai na pan bhai base masana taban taibang miyoi babu ai na tukachai masagi khakhanba karam chawo miyoi bani makhoi aduna ai na loina hatkat kokphaina masi ai khoi gi thaktaga waga su ngangladana sindumbi masigi masam masang musa khoi atchila hoi magi angang se khongpa na kauthoki dush yengoi ta sindumbi ai na kawda magi angang se pai khre noina ai gi naida adumai tawba yabra hojik na khoi nimak ai na hatokpa ta sindumbina tungdagi but nupi dugi makok phuktat ita kokphai lau chalasi magi makok si yaudana ma swaida kayam kuina leiba ngam gi yengba ta he warak tabi samsang bi nangi na kok pam labadi ai khoi gi nak ta law nang hojik segaira phawba soidrabani kokphai chasilo makoi ani du but nupi dugi makok tu puraga paikre but nupi du su makok yaudrabada mafam adudagi mangkre nongalaga lambi mayaida pari tompok amadi sayon bana taduna leirambaduna amaiba ma tawraga lai khurami amaibaduna kan honnaduna khurumbadagi tapna wakhal lakni parina tompo sayon ngayani di siraba aidi oh nongai de da tompok to mabu ikang kangkai kanna di senjera khibado tompok ai siji kaigino nangna koilau loridu ai siji sayon masupuk haugallaklaga makutna mai khet-khetpagi matawgumna khetlaga leiba mi singdu langjanbai mawonga tawrai ai toge yani no yanse ai toge mai khetsin khetlaga langjinke oh sira magi angang sa soinau khongpak sin koksin ke asi hairaga manakta phamduna yengliba legai angang dugi maraiba tuda mu kausilure angang nupa du su longna taraga kapai amai baduna tayen mana khiklakpadagi makoi humdu wakhal tare mama mapa singdusu ahan bada masa singdu ngaure haina mi pairubani kona wakhal tarakpaduda harauna konsilaga kapli amai baduna makoi humdu puraga khunjin tana lai aduga mafam aduda phamlaga laithau ama tawri numidang ngarumgi matam osilak laithau du sukanna tawri lada haptuna thadokliba kabok singdu sindumbiga kokphaiga lamaga lawkri adugu sumsitu tonglaga mathakta paikhalai sindumbina ita kokphai moi kabokse hautrane hawi hayam hawi sindumbi o nakoina khurami bado mai paklo thuna pharo yam hawkhre kabokse lamhen bi samsang bido ita sindumbi bani na nei khairam labane thanam labane aduga natrani sindumbi mani kokphai ngasi haiba numit sidagi amai ba mai bina khoina thamoi sengna singu lai phau lauduna taibang miyoi babu kanbiyu ko aikhoina phatraba thoi singbu warakpagi thawoige ado noigi kabuk haibuk tudi khara toina thadorau he chale ita kokphai chalasi lao makoi ani du kabuk to hauna saraga paikhatkre amai bana lai khurumduna jantra amamam sihanbadagi makoi humsu aki khang thengna khijre phatre hainariba mafam adudasu wari sanaba yaba afaba khara makhaidi adumak leibani madubu aikhoina munna yengsinduna thidokpa mathau tai phatte hainariba miyoiba makhoisu hiram amada afaba leiramgani phatte haiduna inthokadabagi saruk afaba hiramdu ubiduna mahakisu hingbagi asama pibigadabani sasinaba minungsi utpagi mahut asengba minungsi du utlaga phatreba makhoibu afaba lambi da sanglaknaba punna hotnaminasi